Oh, oh, kasar mi tay. Kasar mi the first live first comment. Chakchar bo ay de kan DJ chakchar mo. Hoy ma mami nga DJ ka unan nga rin bo. Ay mami DJ natin ni RJ ni RJ. Kahit di DJ mami nga ay dyan lang na niya. Das hata ano rin mami siya. DJ chakchar po. Ay kaya katha mi de chakchar diri katha mi de chakchar po. Ay mami DJ natin ni RJ ni RJ RJ. RJ Mitay Block. Ay ma. Ay, hi. Tu merah iyo. Ya. Ya. Muli je kayak gini. Eh, 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 eh. Bud lah ya. Bud andera kaem re. Ay bud wait itu bud. Yung ya. Ako nga lah ini. Kasar chadri ay. Kayak siu. Isi chapte ni tu. Siu. Chapria kari hijang nu ay. Chapa ba jangu? Yung. दशानी है सब बाबा जंगू तो कसार दी चार बो है इमा हेम सिंगा हाय हाय चप्पा जंगू मयाम चपते ऐ चपते दो ऐ लेंगे लोई लेंगे टिंग 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 न्यू 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 Ayo deh. Tin ka tara boy no hindi mi chak pucha dri na tin tare mi na. Gay kasama din kare ba chare che priya dugagi hem singana kare ba tinta kare kay da tinta rin no. Kare hijang chage ay. Aje bat খাইছে না রে তুমি যে তিনটা বা করছে কিতা লাগি করছে রে জানি না রে দুগই কনাইবা দুগই প্রার্থনা করাইবা হেম কানেক্ট তবিরমো দুগই কাসামিতিনা হেম হাই হাই মি se kaya mi ama to wini se gai se ka kai no mi ahum le ga mi ama to wi egi ne se phajana to wi ra dasani है आज मी लागते एलबी से लागता सुनो का नाम लागता सुनो आज हेम से कनेक्ट तो हेलो हो हेम से कनानो खंगदरो कसार नंदीनी है ama tui cái nó không để ama tui mà không để được ama tui cái gì không để mi ama tui mi không lấy
ꯑꯩꯁꯨ ꯃꯤ ꯑꯃ ꯇꯧꯏ ꯃꯤ ꯑꯃ ꯇꯧꯏꯁꯦ ꯈꯪꯗꯦ ꯑꯩꯒꯤꯁꯦ ꯑꯥꯏꯐꯣꯟꯅꯦ ꯑꯗꯨꯏꯗ ꯑꯃ ꯇꯧꯏꯗꯨꯅꯤ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗꯁꯨ ꯑꯃ ꯇꯧꯏ ꯂꯣꯏ ꯑꯃ ꯇꯧꯔꯝꯒꯅꯤ ꯑꯩꯁꯦ ꯑꯥꯏꯐꯣꯟꯅꯤ ꯑꯗꯨꯒꯤꯅꯦ ꯑꯩ ꯅꯟꯗꯤꯅꯤ ꯃꯌꯥꯝ ꯃꯥ ꯅꯟꯗꯤꯅꯤ ꯍꯧꯖꯤꯛ ꯑꯍꯨꯝ ꯎꯔꯕ ꯇꯨ ꯑꯍꯨꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯍꯨꯝ ꯂꯥꯛꯑꯦ ꯃꯤ ꯑꯍꯨꯝ ꯂꯥꯛꯑꯦ ꯂꯥꯏꯛ ꯑꯅꯤ ꯈꯛꯇꯪꯒ ꯀꯩꯒꯤꯅꯣ ꯀꯅꯥꯅ ꯂꯥꯏꯛ ꯇꯧꯔꯤꯅꯣ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯣ ꯅꯣꯏ ꯑꯍꯨꯝ ꯃꯔꯛꯇ ꯀꯅꯥꯅꯣ ꯂꯥꯏꯛ ꯇꯧꯗꯣꯏꯗꯣ ꯃꯤ ꯑꯍꯨꯝꯅꯤ ꯉꯁꯥꯏ ꯃꯩꯇꯩ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯦꯝꯁꯤꯡꯒꯅ ꯒꯤꯇꯥꯔ ꯕꯖꯥꯏꯒ ꯑꯩ ꯇꯧꯔꯦ ꯑꯥꯔꯖꯦ ꯀꯁꯥꯏ ꯃꯤꯇꯩ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯟꯗꯤ ꯇꯧꯔꯝꯃꯔꯣꯏ ꯑꯩ ꯈꯪꯉꯤ ꯑꯍꯨꯝ ꯁꯨꯔꯦ ꯉꯁꯥꯏꯅ ꯅꯪꯅ ꯏꯪꯉꯦ ꯁꯤꯒ ꯁꯥꯕꯅ ꯁꯤꯔꯦ ꯑꯂꯨ ꯈꯥꯃꯦꯟ ꯏꯔꯣꯟꯕ ꯔꯧ ꯊꯣꯡꯕ ꯅꯩꯊꯔꯦꯍꯦ ꯑꯗꯨꯗꯤ ꯀꯁꯥꯔ ꯃꯤꯊꯩ ꯅꯪꯕꯨ ꯑꯍꯥꯎ ꯑꯍꯥꯎ ꯆꯥ ꯂꯩ ꯅꯪ ꯁꯦꯀꯦꯟ ꯂꯥꯏꯛ ꯑꯩꯒꯤꯅꯤꯀꯣ ꯍꯥꯏꯗꯨꯒ ꯊꯥꯔꯠ ꯂꯥꯏꯛꯇꯨꯅ ꯕ꯭ꯔꯁ ꯕꯕꯜ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯁꯤ ꯐꯖꯔꯕ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯥꯔꯖꯦ ꯇꯨ ꯋꯥꯟ ꯂꯥꯏꯛ ꯑꯩꯠꯅꯤꯀꯣ ꯌꯥꯔꯦ ꯐꯥꯔꯁ ꯂꯥꯏꯛꯇꯣ ꯀꯔꯦ ꯀꯁꯥꯔ ꯃꯤꯇꯩꯅꯤ ꯃꯥꯅ ꯑꯍꯥꯟꯕ ꯂꯥꯛꯏꯅꯦ ꯑꯩꯒꯤ ꯃꯤꯗ ꯐꯥꯔꯁ ꯂꯥꯏꯛ ꯑꯩꯒꯤꯅꯤ ꯐꯥꯔꯁ ꯂꯥꯏꯛ ꯑꯩꯅꯤꯀꯣ ꯍꯦꯝꯁꯤꯡꯒꯅ ꯐꯥꯔꯁ ꯂꯥꯏꯛ ꯃꯥꯒꯤꯅꯤ ꯍꯥꯏ ꯗꯁꯥꯅꯤꯌꯦ ꯅꯪꯁꯨ ꯇꯧꯔꯛꯏꯁꯤꯕꯨ ꯐꯥꯔꯁ ꯂꯥꯏꯛ ꯃꯥꯒꯤꯅꯤꯒ ꯍꯥꯏꯗꯤ ꯑꯍꯥ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯂꯥꯛꯑꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯌꯣ 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 ꯑꯥꯔꯖꯦ ꯌꯣ ꯌꯣ ꯍꯅꯤ ꯁꯤꯡꯍ ꯃꯁꯛ ꯐꯖꯕ꯭ꯔ ꯌꯦꯡꯉꯨ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗ ꯏꯁꯩ ꯁꯛꯂꯛꯑꯣ ꯑꯗꯨꯗꯒꯤ ꯍꯦꯝꯁꯤꯡꯍꯟ ꯃꯁꯤꯒ ꯐꯣꯟꯁꯦ ꯂꯥꯏꯛ ꯇꯧꯕ ꯌꯥꯗꯦ ꯁꯤ ꯐꯣꯟꯁꯦ ꯂꯥꯏꯛꯅꯤ ꯅꯪ ꯉꯥꯡꯉꯤꯗꯣ ꯆꯦ ꯐꯤꯂꯝ ꯇꯠꯂꯦ ꯆꯦ ꯐꯤꯂꯝ ꯇꯠꯂꯦ ꯑꯗꯨꯒ ꯌꯥꯗꯦ ꯃꯁꯤꯒꯤ ꯐꯣꯟꯁꯦ ꯂꯥꯏꯛ ꯇꯧꯕ ꯌꯥꯗꯦ ꯍꯥꯏ ꯑꯥꯏꯐꯣꯟꯂꯣ ꯅꯪꯒꯤꯗꯨꯕꯨ ꯑꯥꯏꯐꯣꯟ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯏꯛ ꯇꯧꯕ ꯌꯥꯗꯦ ꯅꯪꯒꯤꯗꯣ ꯑꯩꯒꯤ ꯃꯅꯥꯛꯇꯣꯟꯁꯦ ꯃꯁꯛ ꯑꯩꯒꯤ ꯀꯔꯤ ꯑꯩꯒꯤ ꯃꯀꯣꯏ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝꯗꯣ ꯃꯀꯣꯏ ꯃꯅꯥꯇꯣꯟꯁꯦ ꯌꯦꯡꯉꯨ ꯑꯣ ꯃꯌꯥ ꯇꯨ ꯃꯌꯥ ꯑꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏ ꯏꯆꯦ ꯄꯤꯌꯥ ꯅꯨꯡꯁꯤꯕꯤꯗꯒ ꯍꯦꯝꯖꯤꯡꯒꯅ ꯑꯩ ꯑꯣꯟꯗ ꯂꯩꯀꯣ ꯍꯥꯏꯗꯨꯒ ꯄꯔꯤ ꯃꯨꯛꯕꯥꯡ ꯍꯦꯜꯂꯣ ꯏꯆꯦ ꯄꯥꯔꯤ ꯂꯥꯛꯑꯃꯤꯅ ꯃꯨꯛꯕꯥꯡ ꯍꯦꯜꯂꯣ ꯍꯥꯏ ꯏꯆꯦ ꯄꯥꯟꯅꯩ ꯑꯩꯒꯤ ꯃꯌꯥꯁꯦ ꯌꯦꯡꯉꯨꯇꯨ ꯎꯔꯣ ꯎꯔꯣ ꯑꯗꯨꯗꯒꯤ ꯃꯨꯛꯕꯥꯡ ꯍꯦꯜꯂꯣ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯤꯇꯩ ꯆꯦ ꯄꯥꯔꯤ ꯃꯣ ꯃꯨꯛꯕꯥꯡ ꯍꯦꯜꯂꯣ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯤꯇꯩꯅ ꯆꯦ ꯃꯣꯝ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯍꯦꯝꯁꯤꯡꯍꯟꯅ 3 ꯂꯥꯏꯛ ꯇꯧꯔꯕꯅꯤ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯤꯇꯩꯅ ꯕꯨꯠ
थोकला ए आई आहा पारी मिचना करे सुंदर सुंदर कथो सुंदर करी सुंदर कतो सुंदर है सुंदर कतो सुंदर mana ka itu mana ka jare lagi kasami tai khum zari ai che pari mamna ai mami long do ke ko mayam du mami jeng ai mami long do ko jeng ka sei mami le na mami to mami je long do ke mayam ngo ah ha 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 được không yeah. Priyadashini chadri dugai kasami tai na chemo kari hijang chage on Priyadashini on hem korom zari ai mami tu mami thangal se ura मुझे बहुत डर लगता है दुगी प्रदर्शन मम्मी भागेंगे दुगी ऐसा रिचे ना मया हम पुनः मको खरमजरी है दुग ऐसे चार वेलकम वेलकम दुगी इचे ना दुग ऐसा ना आरजे वाखु काउनु को इचे वाखु काउरो हेंग मुक लेरक तो ये हूं ना का हेंग करे हेंग थांगजे नो माजिंग निमितनी वाखु लेदे से नो माजिंग निमित थांगी दुग इचे पाइना ऐसा लव यू के दुगी कमेंट निंग तो ना सक अथीवा है दुगी चे ऐसा रहे तो गई चे परी ना करे प्लीज ना करो तो प्रिया ने खुमन ना ला करे किन करे यू mình thu anh gì mới biết chừng cái đâu nghe chừng không ơi ubra ơi ubra không ubra Dugi ci mo mana kop kare mo kare dugi sana hey ha prince nang silo salaga ga dugi esa komen lakti ay dugi ningto na sak utkanu mangda kari sak utok ulak kanu mangda ugani ay dugi kasi kay lekin white cream ni tay di siya dugi priyadashini kare ba ingon kuira bani connect oiba ingon mami che thadarage mayam mama konchka khara khogna rabo age no mama kanchu ka khara thogna rabo arje na wai mama kanchka khara thogna arje na dugi priyadashini kare ba okay asa dugi uru ना खोई लंबी चके ना खो नेट जाता थी लंबी चला गया दीदी सही की लंबी जंगल लगे इसी कहीं नो दा जगह एक कनेक्ट गई ब्रो है Meet problem. Thấy gà đã có dừng không mày không? Nghe đáp đó dừng không? Ý chứ gặp phong mà kìa. Cái ghi này tôi mình cái sai trên này là hi. Pia, hồi comment amok tang tom thammo ingon dai. Aje comment amok tang thammo cái enu trên này cái chế imo mai khoromi. Umma. RJ ho san khoro te chi imo mana khori ni bo. Cái ghi
ꯍꯦꯝꯁꯤꯡꯅ ꯑꯩ ꯂꯩꯀꯣ ꯑꯗꯨꯒ ꯑꯦꯁꯥꯏ ꯆꯤꯅ ꯑꯩꯒꯤꯁꯨ ꯅꯦꯠ ꯆꯞꯄꯦ ꯌꯥꯏ ꯕꯕꯜꯁꯗ ꯊꯣꯛꯈ꯭ꯔꯒꯦ ꯑꯩꯒꯤ ꯔꯤꯌꯦꯜ ꯐꯦꯁꯇ ꯂꯥꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯑꯗꯨꯒꯤ ꯀꯅꯥ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯀꯇꯝ ꯆꯠꯈ꯭ꯔꯦ ꯀꯣꯃꯦꯟꯁꯤꯕꯨ ꯑꯩ ꯅꯦꯠ ꯆꯞꯄꯦ ꯑꯗꯨꯒꯒꯤ ꯀꯆꯥꯃꯤꯇꯩꯅ ꯀꯣꯃꯦꯟ ꯐꯥꯀꯤ ꯇꯧꯒꯅꯤ ꯌꯦꯡꯒꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯤ ꯄꯔꯤꯅ ꯀꯔꯤꯕ ꯀꯌꯥ ꯁꯕꯖꯤ ꯀ ꯂꯤꯕꯥ ꯍꯣ ꯚꯣꯖꯄꯨꯔꯤ ꯕꯣꯂꯣ ꯍꯣ ꯑꯥꯔ ꯖꯦ ꯚꯥꯏ ꯍꯥꯏ ꯑꯗꯨꯒꯤ ꯍꯦꯝꯁꯤꯡꯍꯅ ꯀꯔꯤ ꯑꯦꯁ ꯑꯥꯔ ꯑꯦꯅ ꯀꯔꯤ ꯒꯨꯂꯥꯞ ꯄꯤꯁꯟꯈꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯀꯔꯤ ꯌꯨꯇꯨꯞ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯅꯨ ꯏꯆꯤꯅ ꯀꯔꯤ ꯑꯥꯔꯖꯦ ꯅꯪ ꯀꯧꯕ ꯇꯥꯗꯦ ꯑꯩ ꯀꯧꯕ ꯇꯥꯗꯦ ꯑꯗꯨꯗꯒꯤ ꯍꯦꯝꯁꯤꯡꯅꯒ ꯑꯣꯟ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯀꯔꯤꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯕꯨꯠ ꯃꯥꯜꯂꯦ ꯄꯔꯤꯃꯝꯅ ꯑꯅꯨ ꯀꯩꯁꯥ ꯑꯃ ꯑꯗꯨꯗꯒꯤ ꯀꯣꯃꯦꯟ ꯅꯥꯏ ꯑꯩꯒꯤ ꯔꯨꯝ ꯖꯪꯒꯜ ꯑꯩꯒꯤ ꯀꯔꯤ ꯀꯩꯅꯣ ꯖꯪꯒꯜꯂꯛꯀꯦꯀꯣ ꯃꯌꯥꯝꯗꯣ ꯑꯩꯁꯤꯒ ꯑꯩꯒꯤ ꯀꯔꯤ ꯀꯦꯝꯄꯥꯁꯇꯨꯁꯦ ꯂꯩꯔꯦ ꯑꯁꯤꯁꯤꯅꯦ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯒꯅꯦꯁ ꯒꯨꯔꯤꯁꯦ ꯁꯤꯒ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯦꯁ ꯑꯥꯔ ꯏꯆꯦꯅ ꯄ꯭ꯂꯤꯖ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯅꯦ ꯅꯣꯏꯕꯨ ꯑꯥꯔꯖꯦ ꯈꯔ ꯍꯥꯏꯌꯨꯅꯦ ꯅꯆꯦ ꯅꯨꯡꯁꯤꯔꯗꯤ ꯏꯆꯦ ꯂꯣꯏ ꯅꯪꯒ ꯀꯥꯏꯅ ꯂꯩꯔꯝꯃꯒꯅꯤꯗ ꯁꯤꯒ ꯂꯩꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯥꯏꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯒꯤ ꯍꯥ ꯑꯥꯔꯖꯦ ꯑꯗꯨꯗꯒꯤ इस चैनल चे सोनिया चक चारबो एमी अभी तो अखन बात नहीं खाएगा सोनिया भी नहीं बात खाएगा 10 बजे 11 बजे बात खाता है रे ये सारी चीज ꯑꯗꯨꯒ ꯂꯥꯏꯛ ꯗꯥꯟ ꯑꯗꯨꯗꯒꯤ ꯁꯔꯤꯁꯤꯅ ꯍꯥꯏ ꯑꯅꯨ ꯑꯗꯨꯗꯒꯤ ꯀꯁꯥꯃꯤꯇꯤꯅ ꯃꯃꯥꯡꯒꯤ ꯃꯦꯀꯥꯞꯇꯨꯅ ꯐꯖꯩꯍꯦ ꯌꯥꯏ ꯄꯔꯤꯁꯤꯅ ꯀꯔꯤ ꯕꯥ ꯆꯦꯍꯔꯥ ꯍꯦ चांद खिला ईद का चांद नाई अस चेहरा तू करे इसे काउथो करे चेहरा चांद की आँखें चले जानु कृष्ण में स्वाराम अमम्बा मरुप ngatan ya kira asar amanba marup ngatan iya itu noksan itu kaki asar cina hem singa support to biramo hem singa se nandi ni nandi lagi kasan nandi na blog lecture ya sigal lai dia koi ki kira sigal lai dia koi mitai mandop tu ama mang le mitai mandop tu sina sigal lai dia koi koloni hai tare sige koi koloni sondigi ganeshguri lambi tu sonchalai ganeshguri da sina ganeshguri lambi thok tu ni ꯑꯗꯨꯒꯒꯤ ꯄꯔꯤꯆꯅ ꯕꯦꯔꯤ ꯅꯥꯏꯁ ꯍꯥꯏ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯍꯟꯕ ꯈꯔ ꯂꯩꯌꯦ ꯑꯗꯨꯅ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯑꯃ ꯂꯥꯛꯀꯅꯤ ꯄꯦꯜꯂꯦꯍꯦ ꯅꯪꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯉꯦ ꯅꯪ ꯀꯅꯥꯅꯣ ꯅꯪꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯗꯣꯏꯗꯣ ꯍꯥ ꯑꯗꯨꯒ ꯅꯟꯗꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯊꯥꯡ ꯄꯥꯏ ꯄꯨꯂꯥꯏ ꯑꯗꯨꯒ ꯑꯦꯁꯥꯔꯤꯆꯤꯅ ꯅꯟꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦꯄꯤꯦꯟꯁꯤꯅ ꯔꯥꯏꯠ ꯑꯗꯨꯒ ꯑꯦꯅꯨꯀꯦꯁꯟ ꯆꯥꯔꯦ ꯀꯌꯥ ꯗꯦꯛ चेहरा क्या देखती है दिल उतर कर देखो ना क्या बात है क्या गाना है भाई ꯑꯗꯨꯗꯒꯤ ꯀꯁꯥ ꯅꯟꯗꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯤꯡꯊꯧ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯚꯥꯏ ꯒꯥꯔꯤ ꯄꯨ ꯂꯥꯛꯑꯦ ꯇ꯭ꯔꯦꯛꯇꯔ ꯄꯨ ꯂꯥꯛꯑꯦ ꯃꯥ ꯑꯗꯨꯗꯒꯤ ꯑꯅꯤꯁꯤꯅ ꯅ꯭ꯌꯨ ꯐ꯭ꯔꯦꯟ ꯀꯝ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯂꯥꯏꯛ ꯗꯥꯟ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯑꯦꯜꯕꯤꯗ ꯂꯥꯛꯄꯩꯗꯃꯛꯇ ꯑꯩꯒꯤ ꯑꯗꯨꯒ ꯅꯟꯗꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯅꯅꯤ ꯈꯨꯃꯟ ꯅꯥꯏ ꯑꯩꯅꯅꯤ ꯈꯨꯃꯟ ꯑꯗꯨꯒ ꯅꯤꯡꯊꯧ ꯅꯥꯏꯕ ꯚꯤꯗꯤꯑꯣ ꯀꯥꯞꯄꯗ ꯈꯨꯟ ꯄꯟꯕꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄ ꯑꯃ ꯀꯁꯥꯔ ꯅꯟꯗꯤꯅ ꯀꯔꯤ ꯑꯦꯁꯥꯔ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯌꯥꯏ ꯇꯨ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯒꯅꯦꯁꯒꯨꯔꯤꯒꯤ ꯅꯦꯠꯐꯤ ꯍꯥꯏꯕꯗꯣ ꯅꯦꯠꯐꯤ ꯇꯨꯁꯤꯗ ꯂꯩꯔꯦ ꯃꯥ ꯃꯊꯛꯀꯤꯁꯤꯅꯤ ꯀꯔꯤ ꯍꯥꯏ ꯃꯊꯛꯇ ꯀꯔꯤ ꯍꯥꯏ ꯖꯦꯅꯦꯇꯥꯔ ꯑꯍꯨꯝ ꯂꯩꯕꯁꯦ ꯁꯤꯗꯤ ꯅꯦꯠꯐꯤ ꯀꯔꯤ ꯍꯥꯏ ꯑꯣꯐꯤꯁꯅꯤ ꯁꯤꯁꯦ ꯑꯣꯀꯦ ꯀꯤ ꯉꯥꯏꯔꯦ ꯀꯁꯥꯔ ꯅꯟꯗꯤꯅ ꯑꯗꯨꯗꯒꯤ ꯁꯥꯔ ꯏꯆꯦꯅ ꯄ꯭ꯂꯤꯖ ꯅꯪꯉꯣꯟꯗꯁꯨ ꯍꯧꯖꯤꯛ ꯏꯔꯥꯡ ꯐꯠꯇꯔꯦ ꯏꯆꯦ ꯁꯥꯔ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯋꯥꯏꯈꯨꯒ ꯅꯪꯅ ꯋꯥꯏꯈꯨ ꯀꯔꯤ ꯍꯥꯏ ꯐꯥꯎ ꯍꯥꯏꯕꯗꯣ ꯇꯨꯁꯦ ꯖꯪꯒꯜ ꯂꯩꯔꯦ ꯑꯗꯨ ꯖꯪꯒꯜꯁꯦ ꯀꯩꯅꯣ ꯋꯥꯏꯈꯨ ꯍꯥꯏꯗꯨꯁꯨ ꯀꯥꯏꯅꯣ ꯖꯪꯒꯜꯁꯤꯕꯨ ꯎꯗꯦ ꯋꯥꯏꯈꯨꯒ ꯂꯩꯇꯦ ꯁꯤꯒ ꯖꯪꯒꯜ ꯑꯃꯇꯅꯤ
ꯁꯤꯒ ꯅꯥꯂꯥꯅꯤ ꯂꯩꯔꯤꯁꯦ ꯋꯥꯏꯈꯨ ꯅꯥꯏꯁꯤꯒ ꯆꯦ ꯁꯥꯔꯦ ꯑꯗꯨꯒꯤ ꯅꯟꯗꯤꯅ ꯀꯔꯤꯕ ꯑꯥꯔꯖꯦ ꯀꯤꯡꯁꯦ ꯑꯩ ꯇꯧꯔꯒꯦꯀꯣ ꯍꯥꯏ ꯅꯣꯏ ꯇꯧꯅꯔꯣ ꯀꯩ ꯇꯧꯅꯒꯦ ꯍꯥꯏꯅꯣ ꯇꯨꯁꯤꯒ ꯏꯆꯦ ꯇꯨꯁꯤꯒꯒꯤ ꯅꯥꯂꯥ ꯂꯩ ꯇꯨꯁꯤꯒ ꯕꯦꯟꯅꯤ ꯁꯤꯁꯤꯡꯁꯦ ꯑꯁꯤ ꯆꯥꯕꯗꯁꯦ ꯀꯣꯝꯄ꯭ꯔꯦꯛ ꯃ ꯌꯥꯎꯕꯅꯤꯁꯦ ꯀꯣꯝꯄ꯭ꯔꯦꯛ ꯀꯣꯝꯄ꯭ꯔꯦꯛ ꯍꯥꯏ ꯀꯩꯅꯣ ꯃꯌꯥꯝ ꯀꯣꯝꯄ꯭ꯔꯦꯛꯇꯣ ꯁꯤ ꯂꯩꯔꯦ ꯀꯣꯝꯄ꯭ꯔꯦꯛ ꯍꯥꯏꯔ ꯀꯩꯅꯣ ꯍꯔꯤꯅꯥꯝ ꯍꯧꯔꯣ 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 ꯑꯁꯤꯗ ꯀꯣꯝꯄ꯭ꯔꯦꯛꯂ ꯌꯦꯡꯉꯨꯗꯨ ꯀꯣꯝꯄ꯭ꯔꯦꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯀꯣꯝꯄ꯭ꯔꯦꯛ ꯁꯤꯗ ꯀꯣꯝꯄ꯭ꯔꯦꯛꯂ ꯌꯦꯡꯉꯣ ꯆꯦ ꯄꯔꯤ ꯈꯪꯗꯦ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯆꯦꯅꯟꯗꯤ ꯍꯥꯠꯂꯨꯔꯣꯏ ꯑꯗꯨꯒ ꯉꯁꯥꯏ ꯆꯦꯅ ꯑꯩ ꯂꯥꯏꯛ ꯇꯧꯗ꯭ꯔꯤ ꯀꯥꯎꯔꯦ ꯊꯣꯛꯄꯗ ꯇꯧꯒꯦ ꯌꯥꯔꯁꯦ ꯍꯣꯏ ꯏꯆꯦ ꯊꯣꯛꯄꯗ ꯇꯧꯔꯣ ꯉꯁꯤ ꯀꯣꯝꯄ꯭ꯔꯦꯛꯅ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯗ ꯀꯣꯝꯄ꯭ꯔꯦꯛꯅ ꯆꯤꯡꯉꯨ ꯐꯖꯅ ꯌꯦꯡꯍꯜꯂꯒꯦ ꯀꯣꯝꯄ꯭ꯔꯦꯛꯂꯣ ꯁꯤꯁꯦ ꯑꯗꯨꯒ ꯑꯩ ꯄ꯭ꯌꯥꯗꯁꯤꯅ ꯑꯣꯟ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯦꯁꯦ ꯀꯝꯄ꯭ꯔꯦꯛ ꯁꯥ ꯀꯔꯤ ꯁꯦ ꯀꯣꯝꯄ꯭ꯔꯦꯛ ꯑꯗꯨꯒ ꯀꯁꯪ ꯈꯨꯃꯟ ꯍꯥꯏ ꯑꯗꯨꯒ ꯑꯣꯟ ꯂꯩꯔꯦ ꯑꯣꯟ ꯅꯤꯡꯊꯧꯅ ꯑꯦꯁ ꯇꯤ ꯑꯗꯨꯒ ꯁꯤꯕ ꯑꯩꯅ ꯑꯥꯔꯖꯦ ꯀꯩꯅꯣ ꯄ꯭ꯔꯤꯟꯁꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯊꯥꯡ ꯄꯨꯔꯒ ꯆꯠꯂꯁꯤꯀꯣ ꯍꯥꯏ ꯀꯅꯥ ꯄ꯭ꯔꯤꯟꯁꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ ꯊꯥꯡꯅ ꯌꯥꯟꯗꯣꯏꯅꯤ ꯑꯩꯅ ꯃꯌꯥꯝꯁꯦ ꯀꯣꯝꯄ꯭ꯔꯦꯛꯂ ꯌꯦꯡꯉꯣ ꯀꯣꯝꯄ꯭ꯔꯦꯛꯂ ꯍꯥꯏꯔꯛꯑꯣ ꯃꯌꯥꯝ ꯇꯨꯁꯨ ꯀꯣꯝꯄ꯭ꯔꯦꯛ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯅ ꯄꯥꯏꯁꯦ ꯀꯣꯝꯄ꯭ꯔꯦꯛꯂ ꯌꯦꯡꯉꯣ ꯀꯣꯝꯄ꯭ꯔꯦꯛ ꯁꯦ ꯃꯌꯥꯝ ꯄꯥꯜꯂꯦ ꯑꯗꯨꯁꯤꯒ ꯀꯣꯝꯄ꯭ꯔꯦꯛ ꯉꯥꯛꯇꯅꯤ ꯁꯤ ꯄꯥꯜꯂꯤꯁꯤ ꯀꯣꯝꯄ꯭ꯔꯦꯛꯂ ꯀꯨꯝꯄ꯭ꯔꯦꯛꯂ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯣ ꯍꯣ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯀꯔꯤꯕꯁꯦ ꯀꯣꯝꯄ꯭ꯔꯦꯛꯅꯤ ꯗꯨꯗꯔ ꯑꯗꯨꯗꯒꯤ ꯑꯥꯔꯖꯦ ꯅꯥꯄꯤ ꯐꯣꯏꯕꯤ ꯁꯥꯟꯅꯔꯤꯔꯣ ꯅꯥꯄꯤ ꯐꯣꯏꯕꯤ ꯁꯥꯟꯅꯔꯤꯔꯣ ꯅꯠꯇꯦ ꯅꯠꯇꯦ ꯀꯣꯝꯄ꯭ꯔꯦꯛꯇ ꯍꯥꯏꯅ ꯌꯦꯡꯍꯜꯂꯤꯅꯤꯅꯦꯁꯦ ꯀꯣꯝꯄ꯭ꯂꯦꯛꯁꯦ ꯀꯔꯤ ꯈꯪꯗꯦ ꯑꯩꯁꯨ ꯐꯖꯅ ꯀꯣꯝꯄ꯭ꯔꯦꯛꯂ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯤꯕ ꯀꯣꯝꯄ꯭ꯔꯦꯛꯂ ꯀꯩ ꯅꯠꯇꯅꯣ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯑꯥꯔꯁꯦ ꯌꯥꯏ ꯍꯥꯠꯂꯨꯔꯣ ꯅꯪ ꯑꯥꯔꯖꯦꯒ ꯀꯣꯔꯤꯗꯣꯟꯗ ꯄ꯭ꯌꯥꯗꯁꯤꯅ ꯆꯦꯅꯧ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯅꯣꯏ ꯏꯆꯦꯅ ꯄ꯭ꯔꯤꯌꯥ ꯆꯥꯔꯦ ꯅꯪ ꯑꯗꯨꯗꯒꯤ ꯑꯖꯥꯗꯤ ꯑꯥꯔꯖꯦ ꯋꯥꯏꯈꯨ ꯊꯤꯔꯨꯔꯣ ꯏꯆꯦ ꯋꯥꯏꯈꯨ ꯊꯤ ꯂꯥꯛꯏꯅꯤ ꯇꯨ ꯁꯤꯗ ꯅꯥꯂꯥ ꯂꯩꯔꯦ ꯇꯨ ꯅꯥꯂꯥꯅꯤ ꯁꯤꯗꯤ ꯗ꯭ꯔꯦꯟꯅꯤ ꯇꯨꯁꯦ ꯗ꯭ꯔꯦꯟ ꯑꯗꯨꯒ ꯑꯁꯤꯅ ꯆꯥꯗ꯭ꯔꯤꯌꯦ ꯑꯗꯨꯒ ꯊꯧꯅꯒ ꯁꯥ ꯀꯣꯝꯄ꯭ꯔꯦꯛ ꯍꯥꯏꯕꯅꯤ ꯁꯥ ꯀꯣꯝꯄ꯭ꯔꯦꯛ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯁꯤꯡꯍꯥ ꯁꯤꯒ ꯂꯥꯛꯄꯗꯒꯤ ꯅꯦꯠꯁꯦꯅ ꯂꯣꯏꯔꯦ ꯄ꯭ꯔꯤꯌꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯂꯥꯏꯛ ꯗꯥꯟ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯏꯆꯦꯅ ꯀꯩ ꯅꯣ 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 ꯍꯥꯏ ꯗꯥꯔꯁꯦ ꯁꯥ ꯀꯣꯝꯄ꯭ꯔꯦꯛ ꯍꯥꯏꯕꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤꯅ ꯍꯥꯏ ꯆꯤꯡꯉꯛꯑꯦ ꯑꯗꯨꯒ ꯏꯆꯦ ꯑꯅꯨꯅ ꯂꯥꯏꯛ ꯑꯅꯤ ꯏꯕꯦꯝꯃ ꯑꯗꯨꯒ ꯗꯔꯁꯅꯤ ꯋꯥꯜꯅ ꯀꯔꯤ ꯍꯥꯏꯕ ꯃꯃꯤꯠꯅ ꯆꯤꯡꯉꯛꯑꯦ ꯁꯦ ꯒꯥꯔꯗꯦꯟ ꯀꯩꯅꯣꯒ ꯂꯩꯇꯦꯅꯦꯕꯣ ꯂꯧꯕꯨꯛꯀ ꯂꯩꯇꯦ ꯀꯔ ꯋꯥꯏꯈꯨ ꯍꯥꯏꯔꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯒꯅꯦꯁꯒꯨꯔꯤꯗ ꯂꯩ ꯒꯅꯦꯁꯒꯤꯔꯤ ꯉꯁꯥꯏ ꯏꯆꯦꯅ ꯄ꯭ꯔꯤꯌꯥ ꯍꯥꯏꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯌꯦꯡꯁꯤꯔꯣ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯒꯨꯍꯥꯇꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯔꯤ ꯖꯅꯇꯥ ꯚꯕꯟ ꯌꯦꯡꯁꯤꯔ ꯖꯅꯇꯥ ꯚꯕꯟ ꯌꯦꯡꯍꯜꯂꯛꯀꯦ ꯉꯁꯥꯏꯗꯅ ꯑꯗꯨꯗꯒꯤ ꯖꯅꯇꯥ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯀꯣꯃꯦꯟ ꯑꯃ ꯊꯝꯃꯝꯃꯣ ꯑꯩ ꯍꯣꯔꯦꯟ ꯊꯤꯕ ꯇꯜꯂꯤ ꯍꯥꯏ ꯑꯥꯔꯖꯦ ꯀꯗꯥꯏꯗ ꯀꯣꯏꯔꯤꯅꯣ ꯏꯆꯦ ꯒꯅꯦꯁꯒꯨꯔꯤ ꯇꯨ ꯒꯅꯦꯁꯒꯨꯔꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏ
गुवाहाटी की राजधानी है तारे रवि और मनी है सर चना कमेंट अमा थमय तल्ली है अनु डाली पाई मचना नोंग चूब्रो चूदे जे नोंग चूदे काय नोंग नोंग लेते तो हनुमान मंदिर है तो हनुमान मंदिर कामेश्वरी गणेशपुरी हनुमान मंदिर तो लेगा तो गई सगई ऑपोजिट हनुमान मंदिर के ऑपोजिट लेरे द ग्रेट टी नसु गले अखोगी कराय टी गार्डन टी कराय चामना नीलाम केंद्र आइदो चले रे गुवाहाटी नाम पता नहीं है को itu चले रे गुवाहाटी चा नीलाम केंद्र आई चले रे आज ये अमुक लाख के सब्जी ngau के अमुक ता ऑन थमा गया ओ ये चल लाओ जी बबीता जो देगी हाँ ये सीधा ओके ओके दुकान से एकोंता थन अनी लेरी करी आज एंगोंदा थांग अनी लेरी प्रिंस की वारी सनाबा मिदो ना नतरगा प्रिंस ना अमा हट के मतलब चक्के कप थांग दुनी एंगोंदा लेरी जवार से ada sini na tare pekiar itu kayak sini na coba ini na prince to kainu ay tapi ada sini na ce imom adu di to ini he fajana toira ni he fajana ay itu kayak noksang ay itu kayak ada sini na ay kayak itu ya Assam Vidhan Sabha अशी असं अनुभव असं सारे तो अनुभव असेंबली हॉल त्याचो को सारे असेंबली हॉल तू जंगो मैं आम तू दमन नहीं तू चले गए असेंबली हॉल अशी अनुभव सारी ने अब अनुभव चाहिए मंगा तो सूर्य साहब जी अंगसी masih tahu di mana sah kare sih, apa gore? Hana ki jono tabu pun jangan lagi mayam da, asih jano bani apa asih jano bani, तो hana ki jangan lagi mayam da, arje over bridge yang kia Ganesh Guri ki, yang lagi anu ice yang lagi apa? Ay jono tabu pun jangan lagi jono tabu pun. Anu ay na kare over ha फुटपाथ नहीं चली जाए कमेंट करो कमेंट कमेंट लेप करे नो लेप करे मैं मांग रहा है नो खंग दे रही है ये
LB जाऊरी मिसिंग सिंसे थबक कन भी ngata ai khang de thबक kan la ba kan khang de tu sale re che Jonata Bhuban sale re Jonata Bhuban tu le tu kana ho ra asina no bridge asida hakum puja da karya hai Durga Puja matamda si Durga Puja nate Kali Puja matamda ka si kare bridge kare hai opening to ni aba hakum segai kare beltola ta pazare khana pra ta jare sonda one way की नहीं है तो ये हल लगे जी गणेशगुरी की ब्रिज जंक्शन में गणेशगुरी की ब्रिज ऐसा नुवांग लान में जाते हैं नुवांग लान में से लम्बी नहीं थे समझा Jay mom bye good night to gi chena te te sa to gi anu kai samna on to pari mom na priyadashini hai tan ta ke mon hi arje bro che ke more thank you ai gel bi lak mai ta ai mathak ta ke ko mathak ta ka ke food bi sa ka ke sonu wang ta ke sonu wang ta गई जे त्यसने आरजे उदित कोई तब मी हेक लाख बाबा तानको करी आरजे उदित उचित तब कोई तब मी लाहेक लाख बा अदु तानको अनु इसना इंग्लिशी दुगई प्याजना गियाटी लम्मी से नुसिए मतम अमदा इना चलम्बदो नुसिलक ए आई दुगगी प्याजना चे केक वेलकम दुगगी केक मोनेजर हाई प्रिया chắc chắn rồi tụi cái chiếc cake hai ai tụi cái क्या दिन ना chiếc cake cha đi ai cái chiếc cake mona hai anu chắc chắn rồi Cake. Mày mấy mấy video xem bây giờ bro. Welcome back my new another vlog. आज मैं क्या दिखाने वाला हूँ देखिए भैसा मैंने मैं बोला देंगो my new another vlog ai अजी तो जे फोन गणेशगुरी इधर देखो मैं ai vlogging xem hay bro जंगो मैं ai अजी तो जे मैं कोई आने की कराए गणेशगुरी की फ्लाईओवर तो मैं आम तो जंगल के तो मैं आम 1 मिनट से दुगगी हाय नुचे चार बद नुचे केक चारे दुगई परी मम ना प्रे सन ना नो करे दुगई प्यासी ओ ना रे खुश वाई है Party mom welcome दुगगी हेलो प्रे पारी मम चाक चार बोय दुगगी प्रियदर्शनी करायबा खुमान नाले दुगगी इचे देसिना पारी मम वेलकम है दुगगी आदर्शनी ना वालना मम्मी भागतो जेंगले रे कइनो असिजे मया अनुबा करे अखोगी असेंबली जनता भुवन अनुबन सिजे अनुबा करे ओपनिंग ओरा माने खंगदे कुइदबनी साबसे जिंगसी ngasi ta uri aisu
असेंबली हॉल उरबा मैं तो फोटो में काप के है मैं नहीं मुझे नहीं असेंबली हॉल को लाइट नहीं अनौबनेबा मामले फजद्रो sige ingin ko tôi có nói gì không प्रियाना चे टेस्टी चक्सारबो दुगगी चे मन टेस्टी थैंक यू दुगगी चे टेस्टी न कराइबा प्रिया चादरी दुगगी चे केक मना हाईलाइट दान दुगगी नु चेना या गणेश गुरी गी थोंगान गुत्तबी चिंजब करी चिंजदा ब्लॉक सेमला ओ व्यू फजनी है दुगगी चे सुदना ऐमा नंगसु लंबी दा एलबी हा लंबी दा एलबी निगसी नीचे सुविधा बम थालो तो नुचे ना नहीं रे तो कैसे तसिना गणेश गुरीदा आईगी इचे भाई लई बनी है आई जो गणेश गुरी नीचे टेस्टी तो कैसे पाइना सादरी केक मोड नाउ दी चार बॉय तो कैसे मयाम पुनमा फ्रॉम जरी तो कैसे नु फजई वाओ तो कैसे नुचे ना वेलकम सुविधा तो कैसे केक मचे ना परी मोम ऐसु चादरी दो केस जेनी सिंगाना मेसे का करे तो पारी जना करे केक मोट करी मथेल चारा गे सारा जना मयाम चक सने रबो आए केना ने का पारी ओके नो निरोलाय तो के केक मोट आए तो के रोजिना हाय है तो के टेस्टी जना कदाई दनो पारी से आए अनु जना रोजी करी मथेल नो आए वैसे के मोना करे nga thongba sister pari sister di kari mathil no ai to rozina like dan che nga ni ai wale petrol pump le thega नाइन लाख अनुष्का है नाइन लाख दान है थैंक यू अनुष्का जो कि मोना रोजी नुसिबी है जो नु थैंक यू रोजी ने कराइबा आई फोन गाय खरे मयाम गेल भी दा लाखपा खरे मयाम गेल भी लाखते हाइना साउनु आए नीचे ऐसा न केक मोना नीचे ऐसा है आई लाकले इताव भी लाए रोजी न कराइबा युमगी फोन दे हक याव बनी है लॉकडाउन इसे पानी केक मो इना कई जंग खजिंग बोरा थुम जापी इरोन बादु दिंगा साइ चाइ दिने जाको माजिक सु चाइ बाबा इसे नुना थे या डीजे चक सारबो डीजे राई ममिंग बो अनुष्का ने की मम्मी के डीजे थंग रोजिना करे बच्चे मोमा है तो के रोबिता चे मोमा है तो के सुजना रोबी है तो के मोरिजना हाय अनुष्का सिस्टर है तो के अनुष्का आरजे से संध्या की वर्किंग चली रो हां इसे वर्किंग नहीं तो के इसे पाइना करे पर रोबिता है तो के रोबिता रोजी है कब करे तो के रोजी कुमाय करिनो है कमाय काय रिनो है तो के जना सुजिता है कोरे तो के मोना रोबिता सिस्टर नुसिबी है तो के पाइ जमना रोजी है रे रोजी ने कुंजम ना ब्लॉग ना चे रोबी है दुगगी अनुष्का केक मोड दुगगी चे पाइना मयाम पुनमक बाय दुगे रोजिना चे मोम रोजी दुगे रोजिना
ꯆꯦ ꯇꯅ ꯀꯥꯏꯈ꯭ꯔꯦ ꯆꯦ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯚꯥꯏ ꯏꯆꯦ ꯏꯃꯣ ꯃꯥꯏ ꯗꯥꯁꯦ ꯗꯕ꯭ꯂꯤꯎ ꯋꯥꯛꯀ ꯍꯥꯏꯗꯤꯅꯦ ꯋꯥꯔꯀꯤꯡꯒ ꯍꯥꯏꯗꯤꯅꯦ ꯀꯩ ꯋꯦꯜꯀꯝꯒ ꯍꯥꯏꯗꯤ ꯑꯆꯥ ꯋꯦꯜꯀꯝ ꯍꯥꯏꯗꯤ ꯔꯣꯖꯤ ꯑꯩ ꯂꯝꯕꯤ ꯆꯠꯄꯗꯒ ꯋꯥꯔꯦ ꯁꯣꯅꯤꯌꯥ ꯁꯤꯁꯇꯔ ꯕꯥꯏ ꯕꯥꯏ ये फुट ब्रिज नहीं इसका तू सकाळ रे गणेशगुरी फ्लायओव्हर तू मैं तू गणेशगुरी फ्लायओव्हर भी इसी है सोमना तली से करे है पलर मजार तली ने पलर मजार दा दुगे सोंदा लाई से ना खाना पर आगे लाइन तली लाई से कहीं ना करी सिंगिनी यंगु हिबुंगो आई फुटपाथ नहीं चे फुटपाथ तो लाई सिकल रे गाड़ी तू दुगे फुटपाथ सोंदा लाई रे सोमना तली से ना पलर मजार तली ने आवा सोन तली से दुगे सोंदा लाई से ना खाना पर लाइन तली कुकी तानख्रो है चे पारी खुरमजरी दुगगी जैसे ना कुकी तानख्रो दुगई ताबिना रोजी नंगी मोबाइल करी काय रे ताब चे कबली से उधरबो है मोबाइल में लेबी पी करो ताबिना दुगगी चे तेसिना मोम खुरमजरी दे पारी अनुष्का आइना है रे La 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 Ware Robo ai không cho liệp sẽ dạy không còn nó già thế nằm bố này tôi गुवाहाटी मॉल तू मैं गुवाहाटी मॉल से तू क्या मॉल नहीं दूंगा तुमिन फमग पाउने को गाउरी ना होई जाई फमगे ना को ngata ना को जे रोजी थैंक यू दुदेगी रोजी लागतो बो तुमको रोजी भाई खाइसोनी है दुगे तो माने चल लेके को मैं आम है अया सिगोने पार आ गया मैं अयो ची मोम चखर याजे नम हानुकी मनु नाई हाइदो नाई छु करी वारी ने गांगाई छु ओ नाम के मनु ना हाइदो ची मोम चखिने दुगंगी खाइसे चे तेसी दुगगी ऐसे तो ना हाय दुगई रोजी ना कराएगा welcome inama nusibi dugai robana lomba ke anuna horobi ya dugi tau bina कराएगा anu ay kaya chicken leg piece dugi anu kaisa na robi ya dugi robana anu ay na tu काम करे तो कोई ले जाएगा कम Ito, what is your name?
What is your name? Doggy, doggy, doggy. What is your name, man? ꯑꯩꯒꯤ ꯃꯤꯡ ꯃꯌꯥꯝꯅ ꯆꯦꯟꯖ ꯇꯧꯕꯤꯈꯔꯦ ꯗꯤꯖꯦ ꯗꯤꯖꯦ ꯏꯇꯥꯎꯕꯤ ꯗꯤꯖꯦ ꯍꯥꯏꯈ꯭ꯔꯦ ꯃꯤꯡꯁꯦ ꯑꯩ ꯃꯃꯤꯡꯁꯦ ꯑꯥꯔꯖꯦꯗꯒꯤ ꯗꯤꯖꯦ ꯑꯗꯨꯒ ꯇꯤꯖꯦ ꯇꯧꯈꯔꯦ ꯇꯥꯇꯥ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯔꯣꯕꯤꯅ ꯍꯥꯏꯅ ꯃꯥꯛꯁ ꯄꯥꯛꯈ꯭ꯔꯦ ꯈꯨꯝꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅꯥ ꯕꯥꯏ ꯃꯌꯥꯝ ꯍꯥꯏ ꯏꯇꯥꯎ ꯑꯩꯁꯨ ꯒꯨꯍꯥꯇꯤ ꯀꯣꯏꯕ ꯂꯥꯛꯀꯅꯤ ꯇꯣ ꯂꯥꯛꯑꯣ ꯁꯤꯒ ꯒꯅꯦꯁꯒꯨꯔꯤꯗ ꯂꯥꯛꯑꯣ ꯇꯨ ꯁꯤ ꯒꯅꯦꯁꯒꯨꯔꯤꯅꯤ ꯁꯤꯁꯦ ꯒꯅꯦꯁꯒꯨꯔꯤꯒꯤ ꯃꯦꯟ ꯄꯣꯏꯟꯅꯦ ꯁꯤꯁꯦ ꯒꯅꯦꯁꯒꯨꯔꯤꯒꯤ ꯅꯪ ꯀꯗꯥꯏ ꯕꯥꯁꯇ ꯂꯥꯛꯑꯗꯤ ꯄꯜꯂꯝꯗꯥꯗꯤ ꯕꯥꯁꯇ ꯂꯥꯛꯑꯗꯤ ꯁꯤꯒ ꯃꯦꯟ ꯄꯣꯏꯟꯠꯁꯤꯒ ꯀꯨꯝꯊꯗꯣꯏꯅꯤ ꯒꯅꯦꯁꯒꯨꯔꯤꯒꯤ ꯇꯨ ꯄꯣꯏꯟꯅꯦ ꯁꯤꯁꯦ ꯐꯨꯠꯄꯥꯠꯇ ꯗꯨꯀꯥꯟꯁꯦ ꯎꯔꯣ ꯃꯣꯃꯣ ꯗꯨꯀꯥꯟ ꯂꯩꯔꯦ ꯇꯣ ꯏꯇꯥꯎꯕꯤ ꯃꯣꯃꯣ ꯅꯪ ꯃꯣꯃꯣ ꯉꯁꯥꯏ ꯆꯥꯕꯗꯣ ꯑꯗꯨꯗ ꯂꯩꯔꯦ ꯃꯣꯃꯣ ꯂꯩꯔꯦ ꯀ꯭ꯋꯥ ꯗꯨꯀꯥꯟ ꯂꯩꯔꯦ ꯇꯨꯛꯇꯨꯒꯤ ꯂꯩꯔꯦ ꯂꯣꯏ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝꯁꯤꯒ ꯂꯣꯏ ꯐꯝꯅ ꯃꯌꯥꯝ ꯑड्डा मारिꯕ ꯃꯐꯝꯅꯤ आरजे नहमकी मनु नाय दो खंग ब्रो खंगी मनु नाय दो इचे पेंजी काय जगह रखे चक चारबो दार चादी रोटी वाली चक चाब नल्ली सिगंदों लेरे शोरूम मैम तू लेरे cái huy này để tôi ơi ấy fancy bazar ta lạc tôi nhỉ fancy bazar thì सुंदर नहीं है पोलर बाजार की सुंदर नहीं है oh my god ấy chứ huy ní tôi sẽ này mà làm tôi nè ấy gì nè ai hello yên cái này ấy hello ấy comment ấy gì comment ô ấy yếm ra đây rồi chứ cái mà ban thuộc lên này còn cái thuộc lên này cái gì đó oh my god này tụi cái comment anh comment pa cái tụi cái itaw bina on này đây ay zoom talaga zoom da ay zoom talaga मेरा चाहे ni para jeng tu ni para jeng mana ni para sih je
Rosie tapi noi la di siga la di tu ai ki lambe ai ki kare kolo kare koloni tu sele re Kekura Nogor ai tu sele re Kekura Nogor loba Kekura Nogor ni le se sonda kono gui la di Kekura Nogor ai na hairo mayam da dum khangani kana lagi onda le re hairo kana lagi mi hom ta le kana no ai mayam gel bi da kare ai jeng muni ngasi jeng kana lagi hairo jeng kana onda lagi hairo ai gel bi kana mapum phao ba jaw ba mi kana no jeng aji ai di mayam ki kare jaw bani na mayam jeng kana jaw ye gel bi mayam loi chen khare khangi chu duga ina mayam ki kare ai mamin phak to ga mayam ki jaw ba se siga sung ure ne siga sung pha ba khangi ba kana jaw ki jaw de Duni Rosie dinchak Duni kare mayam kana da nungsi ai do siga sum lei re ai se nungsi nangbu kaida laige ai rum dau re mayam le ni đâu mi je loi mang kare ba ade haji khangloi tao kana lei te ai do ai lei te su karim khan de dai tao tum hai bani mi ki kare ai thamoi je jeng bani da ai rum da lại
Isai saklatkanu itaw eh. Isai saklatkanu natradi bo maire. Jadi ini itaw bi aina kare mayam gi kare ay. Yam ku ni di jawi ko. Udah su kare ay. RJ miki kare aina ngasi aina sa itaw sa ibong tramare. Kaya kero di. Itaw sa igi ibong man igi ibong na tramare. Roji kadurage. Dugai roji itaw se nangi comment parakani ay kari. Net yadre boji ay rumdala adi net yadre bani. LB ani hairi ni asa su thari. Oh asai do hairu raba de chena. Hayu. Robita khara yang na pilau o dugai do minan che sa rai. Rojin sai nagde ubidine jumping che sa nangguni kri mana gumni ay ba dugai ubidine kare jumping sa chen roji na sai ngai ay ubidine ise rojine ka che sai uye dugai sai chena ay asada arjeni haina comment kontukta tawrini ngasai de जिसको गोली खाओ किस दूर करो जे सर वेरी गुड मी खंगद्रा माने मी मखन खंगद्रा माने जे सर से नि पानु भी खंगद्रा माने ने मिनिट क्या फारा के मैम दंगो जंगे मिनिट से क्या फारा मिनिट पुंगा मा हेले को लोशन मा यारे दुदी 2 मिनट लोया लोशन के 2 मिनट मतलब दार जे घुमा हुआ है रोजिना घुमा नंग लाउरई ay ngauri haram mini ay dugagi teste indiana roji big bazar gura guri ay le ay dugagi ta bina le sare ay ma ita bisa waram manne ay
ꯔꯣꯖꯤ ꯉꯁꯥꯏꯗꯒꯤ ꯎꯔꯒ ꯑꯩꯉꯣꯟꯗ ꯀꯧꯕꯤꯔꯛꯇꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤꯕ ꯆꯦ ꯇꯦꯁꯇꯤ ꯑꯩ ꯌꯥꯎꯗꯕꯅꯤꯌꯦ ꯑꯩ ꯅꯨꯄꯥꯅ ꯀꯥꯞꯄꯒ ꯚꯤꯗꯤꯑꯣꯅꯤ ꯀꯥꯞꯄ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯗꯒꯤ ꯁꯥꯔ ꯆꯅ ꯔꯣꯕꯤ ꯀꯗꯥꯏꯅꯣ ꯒꯤꯐ ꯔꯣꯕꯤ ꯀꯗꯥꯏꯅꯣ ꯒꯤꯐ ꯑꯗꯨꯗꯒꯤ ꯏꯆꯦ ꯇꯦꯁꯤꯅ ꯔꯣꯕꯤ ꯌꯥꯏ ꯀꯧꯔꯦ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯆꯦ ꯁꯥ ꯅꯪ ꯖꯝꯄꯤꯡ ꯇꯧꯕꯗ ꯖꯝꯄꯤꯡ ꯇꯧꯕꯗ ꯇꯧꯗꯅ ꯇꯧꯕꯤꯒꯅꯤ ꯆꯦ ꯁꯥꯔ ꯅꯪ ꯖꯝꯄꯤꯡ ꯇꯧꯕꯗ ꯇꯥꯗꯅ ꯇꯧꯔꯤꯅꯦ ꯖꯝꯄꯤꯡ ꯇꯧꯅ ꯖꯝꯄꯤꯡ ꯇꯧꯅꯨ ꯖꯝꯄꯤꯡ ꯇꯧꯅꯨ ꯖꯝꯄꯤꯡ ꯇꯧꯅꯨ ꯆꯦ ꯁꯥꯔ ꯗꯣꯟ ꯋꯥꯔꯤ ꯏꯇꯩ ꯏꯁꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯖꯝꯄꯤꯡꯒ ꯇꯧꯔꯔꯣꯏ ꯏꯀꯥꯏ ꯅꯪꯉꯦ ꯏꯀꯥꯏ ꯅꯪꯉ ꯏꯆꯦꯆꯥ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯉꯝꯃꯣꯏꯅꯦ ꯅꯪ ꯖꯝꯄꯤꯡ ꯇꯧꯕꯗ ꯏꯇꯥꯎ ꯑꯩ ꯋꯥꯗꯦ ꯍꯥꯏ ꯏꯇꯥꯎ ꯑꯩꯈꯣꯏ ꯏꯆꯦ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯖꯝꯄꯤꯡ ꯇꯧꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯒ ꯈꯔ ꯇ꯭ꯔꯦꯅꯤꯡ ꯂꯧꯕ ꯑꯗꯨ ꯖꯝꯄꯤꯡ ꯇꯧꯕꯒꯤ ꯆꯦ ꯁꯥꯔ ꯅꯣꯛꯀꯔꯦ ꯔꯣꯕꯤꯇꯥꯅ ꯑꯗꯨꯒ ꯏꯆꯦ ꯇꯦꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯩꯅꯣ ꯆꯤꯀꯟ ꯆꯥꯔꯤꯗꯣ ꯑꯖꯦ ꯁꯦ ꯀ꯭ꯋꯥꯅꯤ ꯀ꯭ꯋꯥ ꯀꯩꯅꯣ ꯁꯤꯀꯔ ꯆꯥꯔꯤꯗꯣ ꯀ꯭ꯋꯥꯅꯤꯁꯦ ꯏꯆꯦ ꯁꯥꯔ ꯑꯥꯔꯁꯦ ꯅꯪ ꯉꯥꯡꯉꯤꯗꯣ ꯑꯃꯠꯇ ꯇꯥꯗꯦ ꯅꯦꯠ ꯎꯔꯨ ꯎꯔꯨ ꯂꯩꯔꯦ ꯍꯥꯏ ꯗꯥꯁꯦ ꯖꯝꯄꯤꯡ ꯅꯣ ꯋꯥꯟꯅꯤ ꯍꯥꯏ ꯑꯩ ꯅꯦꯠꯁꯦ ꯌꯥꯗꯦ ꯁꯤꯗ ꯏꯃꯥ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯂꯩꯇꯦꯅꯦ ꯁꯤꯔꯦꯍꯦ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯂꯩꯇꯦꯅ ꯃꯄꯥꯟ ꯊꯣꯛꯑꯗꯤ ꯂꯣꯏ ꯃꯣꯕꯥꯏꯜ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯈ꯭ꯔꯅꯤ ꯑꯩ ꯄꯨꯟꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯖꯔꯔꯣꯏ ꯍꯥꯏ ꯏꯇꯥꯎꯕꯤꯅ ꯀꯔꯥꯏ ꯋꯥꯔꯜ ꯀꯞ ꯂꯣ ꯁꯤꯁꯤꯕꯨ ꯇ꯭ꯔꯣꯐꯤꯒ ꯄꯤꯔꯤꯁꯤꯅ ꯆꯦ ꯁꯥꯔ ꯒꯨꯃꯥ ꯍꯨꯑꯥ ꯍꯥꯏ ꯑꯩꯅꯕꯨꯗꯤ ꯆꯦ ꯆꯥꯗ ꯍꯥꯏꯕ ꯀꯔꯤ ꯍꯥꯏ ꯏꯆꯦ ꯁꯥꯔꯒꯤ ꯀꯔꯤ ꯍꯥꯏ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗ ꯃꯤ ꯉꯥꯎꯕ ꯂꯩꯔꯦ ꯍꯥꯏꯕ ꯑꯩꯅ ꯑꯣꯡꯀꯤ ꯂꯩ ꯃꯤ ꯉꯥꯎꯕ ꯂꯩꯌꯦ ꯏꯆꯦ ꯁꯥꯔꯒꯤ ꯀꯔꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒ ꯏꯆꯦ ꯁꯥꯔꯗ ꯀꯔꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯔꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯁꯦꯝꯃꯨ ꯍꯥꯏꯔꯛꯄꯅꯦꯕ ꯑꯩꯅꯅꯦ ꯇꯦꯞꯇꯨ ꯇꯥꯏ ꯑꯩꯅ ꯀ꯭ꯋꯥꯒ ꯄꯅꯥꯒꯅꯤꯗ ꯏꯆꯦ ꯇꯦꯁꯇꯤ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯆꯦ ꯁꯥꯔ ꯃꯅꯤ ꯍꯥꯏ ꯑꯗꯨꯒ ꯁꯥꯔꯁꯤꯅ ꯔꯣꯕꯤ ꯇꯧꯔꯔꯣꯏ ꯌꯥꯏ ꯑꯗꯨꯒ ꯑꯗꯨꯒ ꯀꯩꯁꯝꯅ ꯔꯣꯕꯤ ꯑꯩ ꯊꯣꯛꯂꯛꯑꯦ ꯇꯨꯝꯅꯤꯡꯕꯅꯅ ꯂꯣꯏꯔꯦ ꯑꯦꯜꯕꯤ ꯌꯥꯎꯕ ꯉꯝꯗꯔꯦ ꯑꯗꯨ ꯑꯣꯟꯗ ꯍꯥꯏꯔꯧꯅ ꯀꯩꯒꯤ ꯑꯅꯨꯗ ꯍꯥꯏꯅꯣ ꯍꯥꯏꯔꯣꯕ ꯀꯩꯒꯤ ꯔꯣꯕꯤꯇꯥꯗ ꯍꯥꯏꯅꯣꯕ ꯆꯦ ꯁꯥꯔꯗꯤ ꯏꯕꯨꯡ ꯉꯥꯎꯔꯤ ꯑꯩꯕꯨ ꯉꯥꯎꯔꯤ ꯍꯥꯏ ꯆꯦ ꯁꯥꯔꯗꯤ ꯑꯩꯕꯨ ꯉꯥꯎꯔꯤ ꯑꯗꯨꯉꯩ ꯏꯇꯥꯎꯕꯤꯅ ꯆꯦ ꯇꯦꯁꯇꯤꯁꯨ ꯆꯥꯔꯕꯣ ꯑꯗꯨꯒ ꯏꯕꯥꯏꯅ ꯑꯥꯔꯖꯦ ꯑꯣ ꯑꯥꯔꯖꯦ ꯏꯕꯥꯏ ꯅꯃꯁꯀꯥꯔ ꯑꯩ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯅꯨ ꯉꯁꯥꯏ ꯉꯥꯏ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯃꯥꯔꯇꯨꯜ ꯕꯥꯏ ꯑꯣꯏꯔꯦ ꯑꯗꯨꯒ ꯗꯥꯕꯨꯡ ꯈꯣꯏꯔꯝꯕꯗꯗꯤ ꯑꯗꯨꯒ ꯏꯕꯨꯡꯅ ꯏꯕꯥꯏꯅ ꯂꯥꯏꯗꯥꯅ ꯏꯆꯦꯗ ꯅꯣꯏ ꯀꯅꯥ ꯀꯅꯥ ꯉꯝꯃꯤ ꯖꯝꯄꯤꯡ ꯇꯧꯕ ꯔꯣꯕꯤꯅ ꯇ꯭ꯔꯣꯐꯤ ꯄꯤꯔꯤꯁꯦ ꯑꯩ ꯆꯠꯄ ꯌꯥꯔꯦ ꯌꯥꯏ ꯏꯆꯦꯆꯥ ꯑꯩꯒ ꯉꯝꯒꯗ꯭ꯔ ꯖꯝꯄꯤꯡ ꯇꯧꯕꯗ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯗꯤ ꯈꯔ ꯐꯥꯎꯔꯝꯕꯅꯤ ꯖꯝꯄꯤꯡ ꯇꯧꯕꯗ ꯑꯗꯨꯒ ꯏꯕꯥꯏꯅ ꯀꯔꯤ ꯔꯣꯕꯤꯇꯥ ꯈꯨꯔꯨꯝꯗꯔꯤ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯋꯦꯜꯀꯥꯝ ꯏꯕꯥꯏ ꯑꯗꯨꯒ ꯀꯩꯅꯣꯅ ꯔꯣꯕꯤ ꯎꯏꯔꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯒꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯁꯥꯔ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏ
ꯏꯕꯥꯏꯅ ꯊꯦꯡꯀ꯭ꯌꯨ ꯔꯣꯖꯤ ꯑꯗꯨꯒ ꯆꯦ ꯁꯥꯅ ꯑꯁꯤ ꯑꯦꯜ ꯕꯤ ꯁꯤ ꯗꯤ ꯑꯥꯔ ꯖꯦꯒꯤꯅꯤꯀꯣ ꯍꯥꯏ ꯑꯥꯔ ꯖꯦ ꯅꯠꯇꯦ ꯗꯤ ꯖꯦꯒꯤꯅꯤ ꯏꯆꯦ ꯇꯦꯁꯅ ꯀꯔꯤ ꯍꯥꯏꯕ ꯏꯕꯥꯏ ꯋꯦꯜꯀꯝ ꯍꯥꯏ ꯏꯃꯥ ꯏꯕꯥꯏ ꯋꯦꯜꯀꯝ ꯃꯤꯉꯣꯟꯁꯦ ꯀꯔꯤ ꯇꯣꯉꯥꯜꯂꯕ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯗꯥ ꯑꯥꯔꯖꯦꯅ ꯗꯤꯟ ꯑꯃ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯌꯥꯎꯔꯤ ꯗꯥ ꯑꯥꯔ ꯖꯦꯒꯤ ꯑꯦꯜꯕꯤꯗ ꯃꯅꯨ ꯅꯥꯏ ꯎꯝ ꯃꯥꯅꯨ ꯅꯥꯏ ꯔꯣꯖꯤ ꯃꯥꯅꯨ ꯅꯥꯏ ꯑꯩꯁꯨ ꯀꯔꯤ ꯍꯥꯏ ꯑꯦꯜꯕꯤ ꯊꯥꯗꯣꯛꯑꯅꯤ ꯑꯗꯨꯒ ꯏꯕꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯨꯝꯕ ꯌꯨꯇꯨꯕꯔ ꯊꯣꯛꯂꯒ ꯀꯨꯀꯤ ꯍꯥꯠꯄ ꯆꯠꯂꯁꯤ ꯌꯨꯇꯨꯕꯔ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯨꯇꯨꯞ ꯊꯣꯛꯂꯒ ꯀꯨꯀꯤ ꯍꯥꯠꯄ ꯆꯠꯂꯨꯁꯤ ꯌꯥꯏ ꯌꯥꯏ ꯚꯥꯏ ꯑꯩꯗꯤ ꯌꯥꯏ ꯑꯩꯗꯤ ꯆꯠꯀꯦ ꯑꯩꯁꯨ ꯆꯠꯀꯦ ꯁꯤꯕꯔꯥ ꯍꯥꯠꯄꯔꯥ ꯑꯃꯗꯤ ꯇꯧꯔꯒ ꯂꯥꯛꯀꯦ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥꯅ ꯆꯦ ꯆꯥ ꯅꯠꯇꯦ ꯑꯁꯦꯡꯒꯤꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯆꯦ ꯆꯥꯅ ꯅꯣꯏ ꯏꯃꯦꯜ ꯅꯪꯒꯤꯔꯣ ꯀꯔꯤ ꯏꯃꯦꯜ ꯆꯥꯒꯦ ꯏꯝꯂꯤ ꯆꯥꯒꯦꯔꯣ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯗꯥꯕꯨꯡ ꯆꯠꯁꯤ ꯑꯩꯒꯤꯗꯤ ꯆꯥꯛꯀꯨꯒ ꯀꯥꯟꯅꯔꯣꯏꯌꯦ ꯁꯨꯃꯥꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯦꯀꯦ ꯐꯣꯔꯖꯟ ꯊꯤꯎ ꯊꯤꯎ ꯀꯥꯞꯄꯗ ꯅꯪ ꯆꯥꯛꯀꯨꯒ ꯍꯥꯏꯌꯦ ꯑꯗꯨꯒ ꯏꯕꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯇꯦꯁꯇꯤ ꯆꯦ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯅꯨꯏꯆꯦꯅ ꯆꯦ ꯆꯥ ꯑꯗꯨꯅꯤ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯁꯥꯅ ꯀꯔꯤ ꯑꯁꯥꯅ ꯈꯪꯂꯝꯃꯗꯤ ꯀꯗꯥꯏ ꯀꯔꯤ ꯑꯁꯥꯅ ꯈꯪꯂꯝꯒꯅꯤ ꯀꯗꯥꯏ ꯑꯉꯥꯡ ꯀꯔꯤ ꯑꯉꯥꯎꯕꯤ ꯆꯪꯉꯩꯁꯦ ꯍꯥꯏꯅ ꯑꯉꯥꯎꯕꯤ ꯆꯪꯉꯩꯁꯦ ꯍꯥꯏꯅ ꯀꯩ ꯏꯕꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯦ ꯏꯕꯥꯏ ꯐ꯭ꯂꯥꯏꯠꯇ ꯆꯠꯂꯁꯤꯔꯣ ꯏꯆꯦ ꯇꯦꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯕꯨꯡ ꯕꯥꯏ ꯂꯥꯏ ꯀꯥꯏꯅꯗꯣ ꯀꯩ ꯔꯣꯖꯤꯅ ꯗꯥ ꯑꯥꯔꯖꯦ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯐꯪꯅ ꯐꯪꯅ ꯈꯪꯗꯦ ꯂꯥꯛꯀꯅꯤ ꯐꯪꯅꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯐꯪꯉꯗꯤ ꯂꯥꯛꯀꯅꯤ ꯐꯪꯗ꯭ꯔꯗꯤ ꯂꯥꯛꯄ ꯌꯥꯏ ꯑꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯅꯪ ꯐꯪꯉꯒ ꯂꯥꯛꯀꯅꯤ ꯍꯥꯏꯔꯣ ꯑꯗꯨꯒ ꯕꯥꯔꯕꯤ ꯀꯨꯏꯅ ꯀꯅꯥꯅꯣ ꯁꯤꯁꯦ ꯈꯪꯗꯕ ꯃꯤ ꯃꯥꯜꯂꯤ ꯁꯤꯁꯦ ꯕꯥꯔꯕꯤ ꯀꯨꯏꯟꯁꯦ ꯁꯤ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯚ꯭ꯌꯨꯁꯂ ꯀꯩꯅꯣ ꯈꯪꯗꯦ ꯀꯨꯏꯔꯦ ꯕꯥꯔꯕꯤ ꯀꯨꯏꯟꯁꯦ ꯑꯗꯨꯒ ꯏꯆꯦ ꯁꯥꯅ ꯀꯔꯤ ꯅꯣꯏ ꯃꯌꯥꯝ ꯑꯩꯕꯨꯁꯨ 1K ꯀꯥꯏꯗ ꯑꯃꯨꯛꯇꯪ ꯌꯧꯍꯟꯕꯤꯌꯨ ꯕꯥꯏ ꯏꯆꯦ ꯔꯣꯖꯤꯅ ꯑꯦꯀꯦ ꯂꯩꯕ꯭ꯔꯣ ꯗꯥ ꯑꯥꯔꯖꯦ ꯑꯦꯀꯦ ꯅꯠꯇꯦ ꯃꯤꯁꯥꯏꯜ ꯂꯩ ꯃꯤꯁꯥꯏꯜ ꯂꯣꯝꯗ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯕꯥꯔꯕꯤ ꯍꯦꯜꯂꯣ ꯕꯥꯔꯕꯤꯁꯦ ꯈꯪꯕ ꯃꯤ ꯃꯥꯜꯂꯤꯗ ꯑꯩꯅ ꯑꯗꯨꯒ ꯑꯩꯗꯤ ꯏꯕꯥꯏꯅ ꯀꯔꯤ ꯑꯩꯗꯤ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯐꯥꯒꯤꯔ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯁꯥꯊꯤꯅ ꯄꯦꯟꯗꯔꯦ ꯃꯣꯗꯤ ꯍꯨꯔꯥꯟꯕꯒꯤ ꯃꯇꯥꯡꯗ ꯃꯣꯗꯤ ꯍꯨꯔꯥꯟꯕꯒꯤ ꯃꯇꯥꯡꯗ ꯏꯆꯦ ꯇꯦꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇ ꯃꯅꯤꯄꯨꯔꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯐꯣꯟ ꯇꯧꯔꯛꯏ ꯃꯣꯏ ꯍꯧꯖꯤꯛ ꯈꯨꯟ ꯉꯥꯛꯄ ꯊꯣꯛꯏ ꯍꯥꯏ ꯑꯗꯨꯗꯤ ꯆꯦ ꯈꯨꯟ ꯉꯥꯛꯄ ꯊꯥ ꯑꯍꯨꯝꯗꯤ ꯈꯨꯟ ꯉꯥꯛꯏꯅꯤ ꯂꯣꯏ ꯃꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯑꯥꯔꯖꯦ ꯐꯣꯟ ꯀꯥꯏꯈꯔꯦ ꯐꯣꯟ ꯀꯥꯏꯈꯔꯦ ꯑꯁꯤ ꯌꯨꯝꯒꯤ ꯐꯣꯟꯅꯦ ꯀꯃꯥꯏꯅ ꯀꯥꯏꯅꯣ ꯔꯣꯖꯤ ꯅꯪꯒꯤ ꯐꯣꯟꯗꯨꯕꯨ ꯅꯣꯏ ꯍꯤꯔꯣꯗ ꯐꯣꯟ ꯂꯩꯕꯤꯔꯣ ꯍꯥꯏꯌꯣ ꯑꯥꯏꯐꯣꯟ ꯑꯃ ꯂꯩꯕꯤꯔꯣ ꯍꯥꯏꯌꯣ ꯑꯩ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯦ ꯍꯥꯏꯅ ꯑꯥꯏꯐꯣꯟ ꯑꯃ ꯂꯩꯕꯤꯔꯣ ꯍꯥꯏꯌꯣ ꯑꯩ ꯌꯨꯇꯨꯕꯇꯩ ꯄꯩꯁꯥ ꯇꯥꯜꯂꯒ ꯅꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯌꯨ ꯑꯗꯨꯒ ꯑꯩ ꯏꯕꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯅꯤ ꯏꯆꯦ ꯇꯦꯁꯇꯤ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡ ꯁꯥꯊꯤꯅ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡ ꯂꯩꯇꯗꯤ ꯃꯅꯤꯄꯨꯔ ꯀꯥꯏ ꯂꯩꯒꯅꯤ ꯇꯦꯁꯤꯗꯅ ꯑꯦꯁ ꯑꯥꯔ ꯚꯤꯗꯤꯑꯣ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯏꯆꯦ ꯁꯥꯟꯅꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯇꯕꯗꯩ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯍꯣꯏ ꯃꯥ ꯏꯆꯦ ꯏꯁꯥꯅ ꯉꯁꯤꯗ ꯑꯦꯜꯕꯤ ꯊꯥꯔꯒ ꯔꯣꯖꯤ ꯉꯁꯤ ꯂꯥꯛꯇꯕꯗꯤ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯍꯥꯏꯅꯦ ꯂꯥꯛꯀꯅꯤꯍꯦ ꯏꯆꯦ ꯅꯪꯁꯨ ꯏꯆꯦ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯂꯩꯕ ꯉꯝꯈꯤꯔꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝꯃꯤ ꯌꯥꯏ ꯍꯣꯏ ꯔꯣꯖꯤ ꯃꯇꯥꯡ ꯆꯥꯅ ꯃꯣꯕꯥꯏꯜꯗꯨ ꯁꯨꯝ ꯂꯩꯔꯣ ꯀꯣꯟꯅ ꯑꯗꯨꯒ ꯑꯩ ꯏꯇꯥꯎꯕꯤꯅ ꯀꯔꯤꯕ ꯀꯞꯁꯟꯈ꯭ꯔꯦꯅꯦ ꯉꯁꯥꯏꯁꯦ ꯆꯦ ꯇꯦꯁꯇꯤ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯁꯥꯔ ꯐꯣꯟ ꯀꯥꯏꯈꯔꯦ ꯑꯗꯨꯅꯅꯤ ꯑꯗꯨꯒ ꯏꯕꯥꯏꯅ ꯀꯨꯀꯤꯒꯤ ꯅꯥꯇꯣꯛ ꯃꯌꯥꯝꯁꯦ ꯎꯔꯒ ꯄꯦꯟꯗꯔꯦ ꯍꯥꯏ
ꯃꯣꯏꯗꯤ ꯀꯩꯅꯣꯅꯦ ꯃꯣꯏꯗꯤ ꯄꯨꯔꯥ ꯑꯣꯜ ꯑꯣꯚꯔ ꯋꯥꯔꯜꯗ ꯃꯣꯏꯒꯤ ꯀꯗꯥꯏ ꯚꯤꯗꯤꯑꯣꯅ ꯆꯥꯏꯔꯦ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯎꯗꯦ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯑꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯅꯦ ꯋꯥꯇꯤꯅ ꯂꯨꯔꯝꯗ꯭ꯔꯦ ꯋꯥꯇꯤꯅ ꯂꯨꯔꯝꯗ꯭ꯔꯦ ꯉꯁꯤꯗ ꯈꯪꯉꯤꯔ ꯍꯥ ꯑꯉꯥꯡ ꯃꯆꯥ ꯅꯪ ꯑꯗꯨꯒꯤ ꯏꯁꯥꯅ ꯀꯔꯤ ꯆꯦꯅꯥꯗ꯭ꯔꯕꯤ ꯒꯤꯐ ꯄꯤꯔꯝꯃꯒ ꯇꯨꯝꯖꯧ ꯅꯠꯇ꯭ꯔꯗꯤ ꯌꯦꯡꯉꯨ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯔꯣꯖꯤ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯑꯗꯨꯒ ꯑꯩ ꯃꯣꯅꯤ ꯁꯤꯁꯇꯔ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯃꯣꯅꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤꯑꯦ ꯅꯪꯕꯨ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯇꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯅꯪ ꯆꯦꯅꯦꯜꯗꯨꯕꯨ ꯀꯥꯎꯈꯔꯦꯅꯦ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯑꯥꯔꯖꯦ ꯕꯥꯏ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩ ꯕꯥꯔꯕꯤ ꯀꯨꯏꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩ ꯏꯇꯥꯎꯕꯤꯅ ꯆꯦ ꯁꯥꯔ ꯄꯤꯔꯒꯦ ꯍꯥꯏ ꯀꯞꯈ꯭ꯔꯦ ꯑꯗꯨꯒ ꯁꯥꯔꯅ ꯀꯃꯥꯏꯅ ꯀꯥꯏꯔꯤꯕ ꯑꯗꯨꯒ ꯑꯩ ꯅꯤꯡꯊꯧ ꯂꯥꯏ ꯌꯥꯎꯒꯨꯝ ꯆꯦ ꯔꯨꯕꯤ ꯑꯦꯟ ꯆꯦ ꯁꯥ ꯈꯨꯔꯨꯝꯖꯔꯤ ꯁꯂꯨꯇꯅ ꯔꯣꯖꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯑꯩ ꯆꯦꯁꯤꯖꯅ ꯏꯅꯥꯎꯅꯨꯄꯤꯁꯨ ꯃꯆꯥ ꯑꯄꯤꯛꯄ ꯊꯝꯃꯒ ꯊꯣꯛꯏ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯤ ꯈꯪꯗ꯭ꯔꯦꯗ ꯁꯨꯝ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯅ꯭ꯌꯨꯁ ꯌꯦꯡꯉꯤꯅꯤ ꯃꯅꯤꯄꯨꯔ ꯇꯣꯝ ꯇꯤꯚꯤ ꯂꯣꯏ ꯆꯦꯅꯦꯜꯗ ꯁꯨꯝ ꯅ꯭ꯌꯨꯁ ꯌꯦꯡꯉꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯤꯡꯁꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯒꯤ ꯏꯕꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯃꯇꯝ ꯄꯨꯝꯕꯗ ꯑꯔꯨꯕ ꯇꯥꯟꯖꯥꯗ ꯑꯔꯧꯕ ꯇꯥꯟꯖꯥꯗ ꯃꯅꯤꯄꯨꯔ ꯃꯤꯇꯩ ꯅꯨꯄꯤꯔꯅ ꯈꯜꯂꯒ ꯂꯥꯛꯂꯤ ꯍꯥꯏ ꯅꯨꯄꯤꯔꯅ ꯈꯜꯂꯒ ꯂꯥꯛꯂꯤ ꯑꯔꯧꯕ ꯇꯥꯟꯖꯥꯗ ꯃꯅꯤꯄꯨꯔ ꯃꯤꯇꯩ ꯅꯨꯄꯤꯅ ꯈꯜꯂꯒ ꯂꯥꯛꯂꯤ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯇꯦꯁꯤꯅ ꯀꯔꯤ ꯑꯦꯁ ꯑꯥꯔ ꯑꯦꯅꯤ ꯅꯨꯡꯉꯥꯏꯖꯕ ꯚꯤꯗꯤꯑꯣ ꯁꯦꯝꯃꯨ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯅꯤꯍꯥꯔꯤꯀꯥ ꯁꯂꯥꯝ ꯂꯥꯏꯛ ꯗꯥꯟ ꯑꯗꯨꯒ ꯅꯤꯍꯥꯔꯤꯀꯥꯅ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯄꯤꯔꯛꯀꯦ ꯑꯦꯠ ꯗ ꯃꯣꯅꯤꯇꯔ ꯂꯥꯛꯑꯕ ꯌꯦꯡꯉꯨ ꯅꯤꯍꯥꯔꯤꯀꯥ ꯑꯗꯨꯒ ꯏꯕꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯍꯤꯟꯗꯤꯗ ꯀꯔꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯍꯣꯠꯃꯤꯟꯅꯔꯁꯤ ꯈꯔ ꯑꯩꯈꯣꯏꯁꯨ ꯍꯤꯟꯗꯤꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏ ꯋꯥꯅꯦ ꯍꯣꯏ ꯏꯕꯥꯏ ꯏꯕꯥꯏꯅ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯣ ꯌꯥꯝ ꯐꯖꯈꯔꯦ ꯚꯤꯗꯤꯑꯣꯗꯣ ꯍꯤꯟꯗꯤꯅ ꯐꯖꯅ ꯅꯩꯊꯥꯈꯔꯦ ꯑꯗꯨꯗꯣ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯗꯁꯤꯅ ꯔꯣꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯔꯣꯖꯤꯅ ꯏꯅꯦꯝꯃ ꯆꯥꯔꯦ ꯏꯅꯦꯝꯃꯗꯤ ꯑꯗꯨꯒ ꯃꯣꯅꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯁꯥꯎꯒꯅꯨꯀꯣ ꯑꯩ ꯂꯥꯏꯛ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯑꯩ ꯉꯁꯤ ꯌꯥꯝ ꯋꯥꯔꯦ ꯁꯣꯔꯤ ꯏꯕ꯭ꯔꯤ ꯋꯥꯟ ꯑꯥꯔꯖꯦꯕꯥꯏ ꯃꯣꯅꯤ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯒꯦꯅꯦ ꯌꯥꯝ ꯋꯥꯔꯤꯗꯨꯅ ꯁꯥꯔꯅꯦꯆꯦ ꯑꯩ ꯇꯜꯂꯦ ꯚ꯭ꯌꯨ ꯀꯥꯗꯦ ꯑꯃꯠꯇ ꯌꯦꯡꯕꯤꯗꯦ ꯀꯅꯥꯃꯠꯇ ꯃꯅꯤꯄꯨꯔꯒꯤ ꯀꯔꯤ ꯍꯥꯏ ꯀꯣꯟꯇꯦꯟ ꯁꯦꯝꯃꯣ ꯚ꯭ꯌꯨ ꯀꯥꯀꯅꯤ ꯑꯗꯨꯒ ꯅꯤꯍꯥꯔꯤꯀꯥꯅ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯌꯗꯣ ꯆꯥꯔꯦ ꯅꯪꯗꯤ ꯌꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯏꯅꯦꯝꯃ ꯁꯂꯨꯇ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯀꯔꯤ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥꯁꯤꯡꯕꯨ ꯊꯥꯒꯠꯂꯤ ꯀꯁꯥꯔꯒꯤ ꯃꯤꯇꯩ ꯏꯃꯥꯁꯤꯡ ꯊꯧꯅꯥ ꯂꯩꯒꯗꯅꯤ ꯍꯥꯏ ꯊꯧꯅꯥꯗꯤ ꯂꯩꯅ ꯀꯩꯅꯣ ꯀꯔꯤ ꯀꯁꯥꯔꯗꯒꯤꯁꯨ ꯀꯔꯤ ꯇꯧꯔꯤꯁꯤꯗꯤ ꯁꯨꯝ ꯃꯅꯤꯄꯨꯔꯗ ꯑꯇꯣꯞꯄ ꯏꯁꯇꯦꯠ ꯑꯣꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤꯅꯦ ꯃꯅꯤꯄꯨꯔ ꯑꯁꯥꯝꯒ ꯃꯅꯤꯄꯨꯔꯒꯗꯤ ꯈꯦꯠꯅꯔꯦꯅ ꯕꯣꯔꯗꯔ ꯑꯃꯅꯤ ꯃꯣꯏꯁꯨ ꯑꯩ ꯆꯥꯛ ꯆꯥꯔꯨꯕ ꯑꯁꯦ ꯍꯧꯖꯤꯛꯀꯤ ꯚ꯭ꯌꯨ ꯊꯤꯟꯕ ꯃꯇꯝ ꯅꯠꯇꯦ ꯃꯤꯇꯩ ꯀꯟꯕ ꯃꯇꯝꯅꯤ ꯀꯔꯤ ꯚꯤꯗꯤꯑꯣ ꯁꯦꯝꯗꯣꯏꯅꯣ ꯑꯩꯗꯤ ꯀꯔꯦ ꯋꯥ ꯉꯥꯡ ꯍꯩꯇꯕꯅꯤ ꯃꯩꯇꯩꯂꯣꯟ ꯄꯥꯕꯁꯨ ꯍꯩꯇꯕꯅꯤꯅ ꯁꯦꯝꯅꯤꯡꯕꯗꯤ ꯀꯔꯦ ꯊꯃꯣꯏꯗꯗꯤ ꯀꯔꯦ ꯃꯌꯥꯝ ꯂꯥꯛꯏꯀꯣ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯁꯣꯏꯈꯤꯒꯗ꯭ꯔꯥ ꯇꯧꯈꯤꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯋꯥ ꯉꯥꯡꯉꯒ ꯀꯃꯥꯏꯅ ꯐꯖꯅꯤ ꯑꯩ ꯋꯥ ꯉꯥꯡꯕꯁꯤꯁꯨ ꯀꯔꯤ ꯊꯤꯕꯅꯤꯅ ꯑꯩꯒꯤ ꯀꯔꯤ ꯚꯣꯏꯁꯇꯨ ꯊꯤꯕꯅꯤꯅ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯑꯩꯒꯤ ꯋꯥ ꯉꯥꯡꯁꯦ ꯃꯌꯥꯝꯅ ꯇꯥꯔꯒ ꯅꯣꯛꯀꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯩꯁꯦ ꯆꯥꯅ ꯄ꯭ꯔꯤꯟꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯃꯇꯥꯡꯒꯅꯤ ꯇꯧꯅ ꯍꯩꯗꯣ ꯀꯔꯤ ꯄ꯭ꯔꯤꯟꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯃꯇꯥꯡꯒꯤꯅꯤ ꯊꯧꯅꯥ ꯍꯥꯏꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯁꯨ ꯌꯥꯝꯅ ꯔꯦꯂꯤ ꯆꯠꯂꯤ ꯈꯣꯠꯂꯤ ꯇꯧꯔꯤꯁꯤꯗꯤ ꯀꯩꯅꯣ
ꯑꯗꯨꯒ ꯑꯩ ꯆꯦ ꯁꯟꯅ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯟꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯗꯨꯒ ꯑꯩ ꯅꯤꯍꯥꯔꯤꯀꯥꯅ ꯅꯟꯗꯤ ꯑꯗꯨꯋꯥꯏ ꯆꯠꯂꯨꯏ ꯑꯗꯨꯗꯥꯏ ꯆꯠꯂꯨꯏꯗꯨꯒ ꯑꯩ ꯅꯤꯡꯊꯧꯅꯒ ꯅꯤꯍꯥꯔꯤꯀꯥ ꯆꯦꯔꯨꯕꯤꯇꯥ ꯄ꯭ꯔꯤꯌꯥꯅ ꯑꯗꯨꯒ ꯑꯩ ꯑꯉꯥꯡ ꯃꯁꯥ ꯅꯝꯗꯦ ꯀꯩꯗꯧꯔꯒꯦ ꯅꯟꯗꯤ ꯑꯉꯥꯡ ꯅꯟꯗꯤꯅ ꯔꯣꯕꯤ ꯕꯥꯏ ꯑꯗꯨꯒ ꯁꯥꯔꯤꯁꯤꯅ ꯃꯤꯇꯩ ꯃꯁꯦꯟ ꯐꯧ ꯃꯥꯟꯅꯕ ꯀꯔꯤ ꯉꯝꯅꯗꯦ ꯐꯦꯛ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯤꯇꯩ ꯃꯁꯦꯟ ꯃꯥꯟꯅꯕ ꯉꯝꯅꯗꯦ ꯐꯦꯛ ꯉꯥꯛꯇꯅꯤ ꯉꯥꯏꯔꯦ ꯑꯗꯨꯒ ꯄꯤꯌꯥꯗꯁꯤꯅ ꯑꯣꯟ ꯑꯗꯨꯒ ꯅꯤꯍꯥꯔꯤꯀꯥꯅ ꯆꯦ ꯆꯥꯔ ꯄꯤꯖꯕꯅꯤ ꯆꯦꯡꯉꯣꯏ ꯄꯤꯔꯕꯅꯤ ꯆꯦꯡꯉꯣꯏ ꯑꯗꯨꯒ ꯃꯅꯤꯇꯥꯅ ꯑꯖꯃꯣꯜꯗ ꯑꯗꯨꯒ ꯏꯕꯥꯏꯅ ꯀꯔꯤ ꯑꯩꯗꯤ ꯑꯇꯩꯁꯨ ꯅꯩꯔꯒꯦ ꯈꯜꯂꯦ ꯃꯣꯗꯤ ꯁꯛꯊꯨꯗꯨꯒꯤ ꯃꯇꯥꯡꯗ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯆꯦ ꯁꯥꯔ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯅ ꯐꯖꯩ ꯃꯣꯠꯂꯁꯨ ꯔꯦꯂꯤ ꯀꯔꯤ ꯃꯣꯠꯂꯁꯨ ꯔꯦꯂꯤ ꯆꯣꯡꯊꯣꯛꯅ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯀꯁꯥꯔꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯔꯦꯂꯤ ꯍꯥꯏꯔꯛꯄꯗ ꯆꯠꯂꯝꯗꯥꯏꯗ ꯃꯦꯀꯥꯞ ꯇꯧꯕꯒ ꯃꯇꯝ ꯆꯠꯈꯤ ꯀꯔꯤ ꯍꯥꯏꯕ ꯀꯣꯝ ꯄꯥꯏꯔꯛꯀꯦꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯀꯣꯃꯦꯟꯁꯦ ꯑꯩ ꯈꯪꯉꯦ ꯆꯦ ꯁꯥꯔ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯅ ꯐꯖꯩ ꯃꯣꯠꯂꯁꯨ ꯔꯦꯂꯤ ꯆꯣꯡꯊꯣꯛꯅ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯀꯁꯥꯔꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯔꯦꯂꯤ ꯍꯥꯏꯔꯛꯄꯗ ꯆꯠꯂꯝꯗꯥꯏꯗ ꯃꯦꯀꯥꯞ ꯇꯧꯅ ꯃꯇꯝ ꯆꯠꯈꯤ ꯍꯥꯏ ꯀꯁꯥꯔ ꯅꯟꯗꯤꯅ ꯄꯨꯄꯨ ꯍꯥꯏꯅ ꯑꯗꯨꯒ ꯏꯆꯦ ꯁꯥꯔꯅ ꯅꯤꯍꯥꯔꯤꯀꯥ ꯊꯦꯡꯀ꯭ꯌꯨ ꯌꯦꯁ ꯁꯥꯔ ꯑꯗꯨꯒ ꯔꯣꯖꯤꯅ ꯗꯥꯔꯖꯦ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯀ꯭ꯌꯨ ꯑꯁꯃꯥ ꯂꯥꯏꯛ ꯗꯥꯟ ꯀꯁꯥꯔ ꯅꯟꯗꯤ ꯑꯣꯟ ꯑꯗꯨꯒ ꯑꯁꯃꯥꯅ ꯕ꯭ꯂꯨ ꯍꯥꯏꯔꯦ ꯕ꯭ꯂꯨ ꯑꯦꯠ ꯗ ꯃꯣꯅꯤꯇꯔ ꯑꯗꯨꯒ ꯅꯟꯗꯤꯅ ꯁꯥꯔ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯗꯁꯤꯅ ꯑꯣꯟ ꯂꯩꯌꯦꯀꯣ ꯕꯨꯡꯒꯤ ꯊꯧꯗꯥꯡꯅ ꯉꯁꯤꯒꯤ ꯇꯞꯇꯥꯒꯤ ꯏꯁꯩ ꯃꯌꯦꯛꯇꯨ ꯇꯥꯎ ꯃꯤꯇꯩ ꯑꯩꯈꯣꯏ ꯑꯃꯠꯇ ꯏꯕꯥꯏ ꯉꯁꯥꯏ ꯇꯥꯔꯦ ꯃꯥꯅ ꯀꯗꯥꯏ ꯇꯞꯇꯥ 5ꯀꯤ ꯀꯗꯥꯏ ꯔꯤꯂꯤꯁ ꯇꯧꯔꯛꯄ ꯏꯁꯩꯗꯨ ꯇꯥꯔꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯁꯥꯅ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯟꯁ ꯑꯗꯨ ꯃꯁꯥꯗ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯊꯣꯛꯇꯕ ꯃꯤ ꯑꯃꯒꯤ ꯃꯆꯥ ꯃꯁꯨ ꯃꯆꯦꯟ ꯁꯣꯛꯂꯛꯄꯗ ꯁꯤꯕ ꯀꯤꯒꯗ꯭ꯔꯣ ꯍꯥꯏ ꯄ꯭ꯔꯤꯟꯁ ꯑꯗꯨ ꯃꯁꯥꯗ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯊꯣꯛꯇꯕ ꯃꯤ ꯑꯃꯒꯤ ꯃꯆꯥ ꯃꯁꯨ ꯃꯆꯟ ꯁꯣꯛꯂꯛꯄꯗ ꯁꯤꯕ ꯀꯤꯒꯗ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯗꯁꯤꯅ ꯑꯣꯟꯗꯒ ꯀꯠꯁꯟꯅꯗꯤꯅ ꯑꯥꯔꯖꯦ ꯑꯉꯥꯡꯗꯣ ꯎꯕꯒ ꯐꯥꯏꯕꯒ ꯔꯨꯝꯁꯨ ꯁꯥꯕꯗꯣ ꯇꯧꯏꯅꯤ ꯑꯁꯥꯅ ꯅꯟꯗꯤ ꯆꯥꯔꯤ ꯑꯗꯨꯒ ꯏꯕꯥꯏꯅ ꯀꯔꯤꯕ ꯑꯩ ꯍꯟꯗꯛ ꯑꯌꯥꯝꯕ ꯑꯦꯜꯕꯤꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯗꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯅ ꯅꯟꯗꯤꯅ ꯀꯔꯤ ꯍꯥꯏꯅꯣ ꯏꯆꯦ ꯁꯥꯅ ꯋꯥꯔꯤꯁꯦ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯣꯔꯦ ꯈꯨꯟꯄꯥꯛ ꯑꯃ ꯃꯩ ꯍꯧꯔꯒ ꯏꯇꯣꯝꯇ ꯃꯣꯕꯥꯏꯜꯗ ꯃꯤꯇꯩ ꯀꯟꯁꯤ ꯍꯥꯏꯔꯒ ꯍꯦꯛ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯅꯊꯣꯟꯅ ꯂꯩꯔꯗꯤ ꯆꯠꯂꯒ ꯌꯥꯎꯔꯨꯆꯣ ꯍꯥꯏꯈ꯭ꯔꯦ ꯅꯊꯧ ꯂꯩꯔꯗꯤ ꯆꯠꯂꯒ ꯌꯥꯎꯔꯨꯆꯣ ꯍꯥꯏ ꯈꯣꯡꯄꯥꯛ ꯑꯃ ꯃꯤ ꯍꯧꯔꯒ ꯏꯇꯣꯝꯇ ꯃꯣꯕꯥꯏꯜꯗ ꯃꯤꯇꯩ ꯀꯟꯁꯤ ꯍꯥꯏꯔꯒ ꯍꯦꯛ ꯌꯥꯎꯕ ꯄꯣꯠ ꯅꯠꯇꯦ ꯅꯊꯧꯅ ꯂꯩꯔꯗꯤ ꯀꯔꯤ ꯊꯧꯅꯥ ꯂꯩꯔꯗꯤ ꯆꯠꯂꯒ ꯌꯥꯎꯔꯨꯆꯣ ꯑꯗꯨꯒ ꯏꯕꯥꯏꯅ ꯅꯟꯗꯤ ꯍꯥꯏ ꯑꯗꯨꯒ ꯀꯁꯥꯔ ꯅꯟꯗꯤꯅ 29 ꯑꯗꯨꯗꯒꯤ ꯁ꯭ꯃꯥꯔꯠ ꯄ꯭ꯂꯤꯁ ꯀꯃꯦꯟ ꯑꯗꯨꯗꯒꯤ ꯗꯦꯐꯤꯅꯤꯇꯤ ꯅꯣꯠ ꯍꯤꯔꯣ ꯑꯗꯨꯗꯒꯤ ꯗꯦꯐꯤꯅꯤꯇꯤ ꯅꯣꯠ ꯖꯨꯡꯂꯨ ꯍꯥꯏ ꯑꯗꯨꯒ ꯑꯔꯦ ꯌꯨ ꯑꯥꯔ ꯄꯟꯖꯥꯕꯤ ꯄ꯭ꯔꯤꯌꯥꯗꯁꯤꯅ ꯑꯣꯟ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯗꯁꯤꯅ ꯑꯗꯨꯒ ꯏꯆꯦꯅ ꯐꯨꯂꯦꯔꯇꯣꯜꯗ ꯀꯨꯀꯤ ꯃꯆꯥꯁꯤꯡꯗ ꯃꯤꯇꯩꯅ ꯆꯥꯕ ꯊꯛꯅꯕ ꯌꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯦꯐꯕꯤꯗ ꯍꯥꯞꯄꯛꯀꯅꯤ ꯗꯦꯐꯤꯅꯦꯠꯂꯤ ꯅꯣꯠ ꯏꯖ ꯀꯤꯡ ꯖꯣꯡ ꯑꯗꯨꯒ ꯑꯥꯏ ꯀꯥꯝ ꯅꯣꯠ ꯍꯥꯔ ꯀꯥꯝ ꯁꯝ
मंडिया दी ब्लू तेरिया कहानियाँ तेरिया कहानियाँ I come not her some mundia di blue kari maroon sibo CSR give dan do sai chen not key please connect me bungi buyer che do sai chen not key my do so thank you smart thank you piano on kasa pupui waga nganing te ingang masa sabana do smart please join do pesina do tona ha hadar je kri hijang chage do pesina give dan ai वारे ना वही दुकान चल लगे nong chure oh dukaan oh चादरी पूरा कैफे जो ना दीजा ओके ओके एलबी चक्सा की गे सर से दो ऑन दो नोंथांनो से सारे करी जांग सागे दो सांग से ना मैं प्लीज इनाव बु याव रति जॉइन तो बिरामो अनो वा याव रति जॉइन तो बिरामो आज बाई हो रखे तो आज बाई हो रखे को नंसिन नंगा को आंगांग थुना लोरे तो मैं मैं बु सपोर्ट तो बिरामो इशू अनो बनी को तो सन लवाई का पनीर सब्जी मैं बाई nung churi tu mem nung cái nung tao bị cái răng nổ rồi sao lại tao bị mẹ em rồi sao lại đâu क्या सूर्य के 130 सूर्य को 127 सूर्य को नहीं हूँ वाली ôi mà ये मोबाइल ना बोले सोच पति मोबाइल से पाई जाते रही नहीं है
ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯍꯧꯖꯤꯛꯄꯨ ꯗꯨꯀꯥꯟ ꯆꯠꯂꯨꯕꯗꯨ ꯒꯦꯠꯇꯅꯤ ꯂꯩ ꯐꯝꯃꯤ ꯀ꯭ꯋꯥ ꯂꯧꯔꯨꯕꯗꯨ ꯀ꯭ꯋꯥ ꯐ꯭ꯔꯦꯟꯁ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯑꯗꯨꯒ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯈꯨꯗꯩ ꯁꯦꯠꯂꯤꯌꯦ ấy xong ta để những cái này ta đâu có gì đâu à आज गाउँदा लैहे गाउँदा खुदै सेलिए ड्राइभर आज मधु या ꯌꯥꯝꯅ ꯆꯥꯅꯨꯀꯣ ꯑꯗꯨꯗꯒꯤ ꯁꯨꯖꯤꯇꯥꯁꯨ ꯑꯩ ꯁꯥꯎꯟ ꯇꯥꯗꯦꯀꯣ ꯑꯗꯨꯒ ꯔꯕꯤꯇꯥꯅ ꯁꯨꯖꯤꯇꯥ ꯄꯥꯠ ꯈꯩꯁꯦ ꯑꯗꯨꯒ ꯏꯆꯦ ꯁꯨꯖꯤꯇꯥꯅ ꯔꯕꯤ ꯍꯥꯏꯅ ꯖꯒꯣꯏ ꯁꯥꯔꯦꯗ ꯏꯇꯥꯎ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯑꯦꯜꯕꯤ ꯂꯣꯏꯔ ꯆꯥꯅꯤ ꯑꯗꯨꯗꯒꯤ ꯏꯆꯦ ꯁꯨꯖꯤꯇꯥꯅ ꯀꯩꯕ ꯈꯩꯁꯦ ꯑꯗꯨꯗꯒꯤ ꯅꯟꯗꯤꯟ ꯑꯥꯔꯖꯦꯁꯦ ꯉꯁꯤꯗꯤ ꯈꯨꯗꯩꯒ ꯁꯦꯠꯂꯤꯀꯣ ꯎꯕꯗꯨ ꯈꯨꯗꯩꯅꯤꯅꯦ ꯎꯗ꯭ꯔꯣ ꯈꯨꯗꯩꯗꯨ ꯅꯣꯡꯁꯨ ꯆꯨꯏ ꯅꯣꯡ ꯆꯨꯔꯤ ꯃꯊꯛꯇ ꯍꯧꯔꯦ ꯀꯣ nè quay cho bây giờ là quay xem như thế không quay gì cái máy xem mà nè cái mà nó có mà khá là nó mà ni pa xe nó cái tụi cái dễ nè qua bị xí khẩu rồi cái cá thân này sử tay nè có đây nhỉ thì nó sẽ là ngon đâu hoang còn có ai karim ta để có bom là ngầu rồi tao bị là ôi mà một khối su xí mi nè दाढ़ी नहीं तो कुछ नहीं आई तो मर्द हो तो दाढ़ी होना चाहिए इसीलिए मर्द की करे निशानी से कोई होगा इसी जाओ जल्दी निपा न थे इसी तो यही खेल दे ये हमारा शेयर होगा ना ये हमारा hả đâu nó có cái gì vậy con nó cái xem mình tụi cái ấy ôn đã lấy cô nanti nang tumur loh ôn lấy ra luôn nó sang đi pa nare tumur loh chalo LB mấy nhỉ rồi cái thằng cái này tăng nào không rồi asa beautiful like that asa welcome asa Ush, ware, kunci nanggu kaja lagi, ware, kita punya sudah, tugai gue, LB tugai ke bom nang, tugai nak, nung kai nung lagi nung, ini sudah cuba, cuba, cookie, cái tugai cái sana ni na asa welcome tugai sana tugai ke nasi naik koi nanti na kaya nang saw ni aduh gini kaya saw tu gini ibu saw ni gaya ini tugai asana kaya ba thank you che nanti nung sore gua ni khare inge he ngasi di
사치나 ing에 nungai he ngasi fazana tummage ngasi ꯒꯤ ꯀꯅꯥ ꯀꯔꯤꯔꯅ ꯑꯗꯨꯒ ꯑꯩꯅ ꯀꯁꯥ ꯃꯣꯏꯔꯥꯡ ꯊꯦꯝꯅ ꯀꯗꯥꯏꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩ ꯃꯄꯥꯟꯗ ꯐꯝꯃꯤ ꯃꯄꯥꯟꯗꯅꯤ ꯁꯤ ꯂꯩꯌꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯁꯅ ꯑꯁ ꯁꯤꯁꯇꯔ ꯔꯣꯕꯤꯇꯥ ꯍꯥꯏ ꯑꯩ ꯌꯨꯝ ꯆꯠꯂꯒꯦ ꯅꯣꯡ ꯆꯨ bubble asa dasani ei mobile situ met paga jatre ne to isung ne mobile chot to met paga jatre si bra ne mobile met paga jatre ne bro bu nungairi kasar moirang them nungairi dugai asana kai nungairi he sujata sister dugai gi robidana asa hello dugai nang dina suja se ai gi video yengde nang yenga sisu yengi no kri nang gi su yengro yai mane dugai लंबी बजा देगा चला गया एक बीते हुए बजा देगा चला गया एक बीते हुए बजा देगा एक बीते हुए दुबगी नंदे एगी यंगरा दे सुजा मोइरांग थेम कुइरे उदबा नुंगाइरि बो आइ इके सुजा नुंगाइरि ने नंग नुंगाइरि बने अरे चाय रोज दो ताल पर बिगा अरे तो रे नंगी चाको रो अये तक्सा दिनि आई पोरा वा दुgai ndeju aisu uri de uraude nangi video new happy yenge udana to dini o ai ude yenga bena sujata jana udare ai nandi ma kona jengane ai che sujata na adu iche sujata kona sum video jengani khangi ma jengbani video adu waro wa jate ama video jengde ai na तो ले रूम हो रहा है dugai dugai next comment hayo ma mai patharage ngasi di dugai nandi ai video full watch करो नत्रदी अच्छा पूरा मार्टल खाएगा हाँ दुgai nanti na kaya okay Robi I'm crying dugai moirang tem na nungairi sisters jata es nungai lai ga ni ai punsi je harau ga dani nungai ga dani kap ga dani atang su punsi gi hai se khara su kap ga thamoi nungai ba ni ai ma mi lem dri ni ai na ngasi nga mi amata le mi ni oma dugai ita bina kaya nande nang speak up selake dugai kasama itu noksan kaya dugai nanti na kaya aja se magi nupina fiki dore ne fulo ini nupina fulo dia di jum mapam tan duini ne go to mapam dugai kasama mereka na hai no kan sejati aja nanti ai full was niko ingon tu full was to bi to draba nang kang bom lang kani atom bomb dugai suzuta dugai tamina kare suzuta nandida nokshale ai mobile charge dei mobile lepa ga lb to ni mayam kya mwana lb to ni jong mayam noi du mana nungai na phamma ga lb to ro di kya nungai du no dugai kasa nandi rakshan gare ne kare gi noi na nandi nang bo dugai kasa mayang kasa nandi vlog okay suzuta pitching na kasar moirang kema no kare sister na kari gi noi no ne khara to ge ma khara nungai bra jeng ko ina hei bra jeng ma nga cd lv se mai hol lage ma noi na nungai to ai su nungai ai gi thamoi di nungai ne noi na lang nungai to so ai di nungai ne
쿠키기 와리 ngang nói ibu inausa kumai to ri ge noi kasa nan di ai on la ye nan di nang kari on tuning di bo nang bo pung tara ma khoi ga ro ta to nang tum di bo a khoi gi pen jai du kai ja khara ge ai nan di ite su na ka ba ai nan di tani nung si di ba ite kana mo nung si de nan di gi ni se boom ni ai pi de atom boom pi de Lagi nanti na iba kaya ba LB may ni ko mayam chat pa yaro ko may LB se may khu hola kini nga CD Lagi ita wina kaya hai ba sujata ay noksan kare he kara noki he sujata ay nga sing noki Lagi nanti ay chat le ay na Lagi kasa mo yang kaya ay off ni ko ay off lagi no on da layo off lay ba yaro ye LB de la di on da lay gadane ay du mana on hay gadane Logi kasa na di blog na kare ba char ga penjai do si gare ai ka si di no ne kama si ne nang bu kri no ngang si bu nung dang si bu ha nang di nang ai penjai na wor di nang si da ni nga si nang kasa na di na kare ba robi no ai lay nanti nang kare itaw binang sa kanu nanti lay ye khara taurage he mobile charge dei tine 8% ne ui mà sang da ge ka khara comment sa pa thai ge da ge cha wi na kari hai ba nandi ai mi ai mai chak tu ri bai chak kari nandi ai mai chak tu ro bai gi chak le mai chak lo ne phai bi ge pora kani nang waru nu na nang gi pin se ai na ka pin tau tham ge na kai no nang comment se pin đâu kia hả thấy ơi ta xa đi hết bị thì bây thấy đâu mẹ mấy cái chắc lại hết mấy cái chắc lại tu mấy cái chắc lại udah bố mẹ ayo mas Lagay comment katay ja kare comment ja katon mang kare katon pai kare comment se stasa ni he comment ja katon kare nanti ki horok nanti ki horok ai noksang kare iche sujata nanti kasa nanti na sute ai kape do itaw na nanti ai mi chak tu re char lagi ai do gi nanti na kare ba robi on da lai wo ai do iche sujata nanti kap ka noi lai ye ai do gi nanti na sute đình trang cái sao mà thêm cấp cái nanti off rồi cái tao bị là charo ki torkari cái gì nó bị đấy cái gì nó đấy nó thực ra nó cái cái gì nó là cái kasan nanti na robi ai on là cái kasan mà đang thêm là rồi cái sai đấy ra này xí ta đi ra hướng đi này tao bên này tao nâng chắc khai bây giờ ấy chắc làm mình nè tao biết chắc xa ấy là chắc xa bây giờ nâng láng mình đi không nghe chứ ấy sao không hả luôn nè đồ tu đó hái mày mày đó hai mèo để cái tao nâng chắc khai bây giờ chắc làm mày chắc thu rồi chắc làm mình cục cắt đó cái này chắc lấy với cục cắt đồ cái nanti nak kaya besok tao ut kan kap ni dengan kita bina nanti na yoga tu sangat kala nanti na robi na volleyball sana kara mana bỏ mai đi là vườn à lagi masa itu pada ini kok black and white itu yang masam ka tu gaya masak sih ka face ka saja nanti ada ada ki maya sing mai ada gimana sih Anjing sana tumbi nang ipat dia sana tumbi lakro sih ga sana tumbi lakro Gobi ki torkari ya lebih gitu kalian
sunod wala na yun. Diba, imong nupi siya nungsihe, imong nupi nungsihay. Imo nung sinimbihay doon. Nungsihay ba? Dito. Dagagi, daw ina sita hijang boy pre, bujia sake. Na koi tak sake din ang bujia won ge, bujia Ang won ge. bujawan gay na. Natin god lay wai tak sake na. Nang natin ko liw. Natin god wai ba, natin. Matin. Ang chit kilo. Ite sugita na kare kijai ko, no kanu naya ka do Kaya ka masin. nang suntaw gani. Macam tu bi. Baby, Hai sini ya. hi dia hi. Sini tai tanya. Jai si ko ba? Dosa nanti na no करे. Macam tu no करे tu. Nandi ko Nandi. 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 Jalan ni Nandi na doon. Nandi, Bindita. Nandi ya người hơi tai tu cái kata Nandi no करे Nandi. Người ta bisa no करे. Ay, kaya. Rồi Nandi na करे ba. Imo no pi yam na no kanu ko ai. Nau ka ni kay. No kanu ko ai. Nau ka ni kay. Nandi ko Nandi. Nandi. Takar bang. Ay, Takar bo. Nandi ka. Sorry? Nandi ka to sa din ni Nandi ka. Kasi, Biasa pwe lì. Na pwe. Ay chaksagi ke mayam chaksara ka bisa lu salagan ako. Ay ma chaksagi ke. ko na isa ta na lang ko na. Ay mo bang togi ke. Papi, Juga juga. papi, mamatandang ka na. Ay mo bang togi ni mayam jing. Ni. Sito. Pai nu ne, ako ne. Ito tinyo. Diba doon sa araw pamaga. Sito. Sito. Hi. Pangan dumaan. Anak mo. Nagkano. Nang super pong dapagal man ang tsagi. Yay, pun mali ni mama. Nasa jangan ke, papa. Mama na jangan ke lang natin. Pura ka no! Oh. Kan mo siya. Ito sige. Hindi. Paano ko na sangat Papa, suwaki na. Please. Kaya lagi ko maya magbang huli ka nako. Sito. Para jelly kayo na. Eh Đây. Ini buku lagi kari. Nang di Nggak itu. Papa, isu jangan ni. Ini ngerti kita orang. Nang Baca sangi ke? Ada yang itu. wah, baru aja ngerti. Ada Ini yang mana itu. udah ni? Ada yang itu. Iya. Ada yang itu. Ma cái này net cái mà nanti nanggi video hujik yang ke lagi DVD cappe male lagi kino ipa igi mobile yatra male ne lagi phak pai na ngai ni lai par je
ꯑꯗꯨꯗ ꯃꯩ ꯑꯗꯨꯗꯒꯤ ꯑꯦꯜꯕꯤ ꯃꯩ ꯍꯧꯔꯦ ꯑꯗꯨꯗꯒꯤ ꯑꯩ ꯃꯆꯥ ꯑꯣꯟ ꯑꯁ ꯌꯥꯔꯦ ꯈꯨꯗꯩꯒ ꯆꯪꯉꯛꯀꯅꯨꯀꯣ ꯃꯌꯥꯝ ꯌꯦꯡꯉꯤꯅꯦ ꯀꯩꯅꯣ 이런맛이 우다 말이네. ꯅꯪꯗꯤ ꯆꯥꯛꯀ ꯎꯗꯦ ꯁꯤꯡꯗꯣ 우들어. 우드 야 이런 말 이래. ꯎꯗꯦ 전작 이런 짝 그래 그니까노. ꯍꯋꯥꯏꯒ ꯑꯋꯥꯊꯕꯤꯒ 하와이가 와서비가 이런 바 그리 이제네 자티네 누가 시간 레이저래 아이기 ꯅꯨꯡꯁꯤꯕ ꯊꯕꯤꯒ ꯑꯗꯨꯒꯒꯤ ꯕꯖꯥꯔꯒ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯏꯔꯣꯝꯕꯒ ꯍꯩꯖꯤꯜꯂꯛꯑꯦ ꯑꯧ ꯑꯂꯨꯅꯤ ꯅꯈꯣꯏꯅ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯊꯝꯕ ꯌꯥꯗꯦꯅꯦ ꯑꯗꯨꯝ ꯍꯥꯎꯅꯤꯌꯦ ꯌꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯎꯅꯤ ꯁꯤꯗ 누구라? Papa, unang pagluto. हाँ मोबाइल नु अरे मोबाइल ताकि नहीं चलो मेरे चाहे ꯑꯁ ꯅꯩꯊꯔꯦꯍꯦ ꯉꯁꯤꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯏꯄꯥ ꯏꯆꯦ ꯏꯔꯣꯟꯕ ꯍꯋꯥꯏ ꯏꯔꯣꯟꯕꯔ ꯃꯤꯗꯤ ꯍꯋꯥꯏꯒ ꯑꯋꯥꯊꯕꯤꯒ ꯍꯋꯥꯏꯒ ꯑꯋꯥꯊꯕꯤꯒ ꯏꯔꯣꯟꯕꯁꯦ ꯌꯣꯡꯆꯥꯛꯀ ꯖꯣꯟꯆꯥꯛ ꯀꯥꯞꯄꯒ ꯏꯔꯣꯜꯂꯦ ꯖꯣꯟꯆꯥꯛ ꯏꯄꯥ ꯐꯖꯅ ꯐꯝꯃꯨꯗ ꯏꯆꯦ ꯐꯖꯅ ꯐꯝꯃꯤꯅꯤꯅꯦ ꯑꯁ ꯍꯧꯔꯒꯦꯍꯦ ꯆꯥꯛ ꯃꯃꯥꯡ ꯂꯩ ꯅꯁꯝꯗꯣ ꯑꯗꯨꯝ ꯁꯦꯝ ꯂꯩ ꯆꯥꯛ ꯃꯃꯥꯡꯗ ꯂꯩꯔꯒ ꯑꯗꯨꯗꯤ ꯃꯌꯥꯝ ꯅꯩꯊꯔꯒꯦꯅꯦ ꯅꯩꯊꯔꯒꯦ ꯑꯗꯨꯗꯤ ꯅꯩꯊꯔꯒꯦ ꯁꯤꯗ ꯕꯖꯥꯔ ꯂꯩꯔꯦꯀꯣ ꯑꯗꯨꯏ ꯃꯌꯥꯝ ꯍꯧꯖꯔꯒꯦ ꯆꯥꯛ ꯆꯥ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯌꯣꯡꯆꯥꯛꯁꯦ 무슨 거이지? 우브라 연작시고 어이 우대는 또 많이 먹어 ꯌꯥꯝ ꯂꯣꯏ ꯍꯧꯖꯤꯟꯈꯔꯦꯅ ꯅꯩꯔꯣ ꯀꯔꯤ ꯏꯇꯥꯎ ꯍꯋꯥꯏꯒ ꯑꯋꯥꯊꯕꯤꯒ ꯍꯧꯕꯅꯤ ꯑꯗꯨꯗꯒꯤ ꯅꯩꯔꯣ ꯂꯩꯅꯥ ꯊꯣꯛꯍꯜꯂꯣ ꯏꯆꯦꯒꯤ ꯂꯩꯅꯥ ꯊꯣꯛꯍꯜꯂꯨ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯠꯁꯦ ꯂꯥꯛꯇꯦ ꯈꯪꯗꯦ ꯉꯁꯥꯏꯗꯤ ꯀꯣꯃꯦꯟ ꯂꯥꯛꯇꯦ ꯑꯩ ꯈꯜꯂꯨꯔꯦ ꯀꯩꯅꯣ ꯂꯩꯔꯤꯁꯦ ꯀꯣꯃꯦꯟ ꯂꯥꯛꯇꯦ ꯃꯌꯥꯝ ꯂꯩꯇ꯭ꯔꯕ ꯍꯥꯏ ꯈꯜꯂꯨꯔꯦ 인 뭐라게
그러니까 애기 민식 분야 보면 141 다 수익이 나와. 153 ले मगर 141 तो लाइस ना उनी फादे भी पासे लेनांग दा नम सन करे मगर पुंगिया फाइल नहीं दे देंगे तो Siguro isudro ka lang. lấy sao cái này lôi mang cái này sao không Ha? sao không Dali? sao rồi Nagsaraga. Ha? nó đây được anh không rồi Ay. kananong lady nangro itaw 잘하고 남구 itaw 광대는 뽕아니 파게 칼람뭐 뽕이 53 ले रमा जेको 45 बोले रे मैं पापा देंगे पापा ले देंगे नो हाँ तुमने इनो मुझे से आ चलो थोड़ी चार्ज नहीं थे मोबाइल मोबाइल चार्ज नहीं थे ने ini tunggu Sige mo lang dare lang. mama pispe Bye ni lay te mo ba? मोबाइल नहीं थे तो aduh 상대가 이기네 제가 있는 거 사이 2 hours 파게 칼면 53 ले मेरे को masing अच्छा कौन 45 ले रहा मैं masing देंगे 2 hours फा लगे खान बता masing nesu करी जेंग दोइनो ने नंग कई जेंग आइनो करा जेंग आइनो ini देंगे लेते का नाम लेते सिका इन्हें मुबांग तो इंगाई तक करे खाना में कमेंट लगते हैं खाली किनो तो इसे कमेंट लगती हैนี่เรามาหน้ากรุงโคลีเราก็เจอนะไม่จ้าหรือเปล่า ไอ้หมุกบางไอ้กี่กระดาษช้าพอโรยแล้วก็กระดาษมีกับมีจิโร่เลยนะพี่ไอ้เนี่ยฉันตัวอีกแล้วกันน้องดีเลย
ꯑꯩꯁꯦ ꯀꯌꯥ ꯎꯊꯣꯛꯀꯦ ꯌꯦꯡꯉꯨꯗꯣ ꯑꯩꯁꯦ ꯀꯗꯥꯏ ꯇꯣꯇꯦꯜ ꯄꯨꯡ ꯑꯅꯤ ꯐꯥꯔꯕ ꯌꯦꯡꯉꯨꯗꯣ ꯍꯥ ꯄꯨꯡ ꯑꯅꯤ ꯐꯥꯔꯕ ꯌꯦꯡꯉꯣ ꯄꯨꯡ ꯑꯅꯤ ꯁꯤꯗ ꯀꯗꯥꯏ ꯅꯦꯠ ꯂꯩꯇꯦ ꯌꯥꯗꯦ ꯍꯥꯏ ꯇꯥꯗ꯭ꯔꯣ ꯅꯉꯣꯟꯗ ꯍꯥꯏ ꯅꯠꯇꯦꯍꯦ ꯁꯣꯝꯗ ꯍꯥꯏꯅꯤ ꯃꯤꯅꯤꯠ ꯀꯌꯥ ꯋꯥꯠꯂꯤ ꯌꯦꯡꯉꯨ ꯄꯨꯡ ꯑꯅꯤ ꯐꯥꯕꯩ ꯃꯤꯅ ꯅꯪ ꯑꯣꯟꯊꯥꯅ ꯅꯌꯥ ꯇꯦꯛꯇꯣꯔꯤ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯀꯅꯥ ꯑꯦꯜꯕꯤ ꯊꯥꯔꯤꯒꯦ ꯍꯥꯎꯔꯤꯗꯣ ꯊꯨꯝꯃꯤꯔꯣ ꯃꯁꯦ ꯑꯩ ꯀꯔꯥꯏ ꯍꯋꯥꯏꯒꯗꯨ ꯀꯗꯥꯏ ꯍꯋꯥꯏ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯑꯋꯥꯊꯕꯤꯗꯣ ꯊꯨꯝꯃꯤ ꯆꯥꯅꯤꯡꯗꯦ ꯑꯊꯨꯝ ꯑꯊꯨꯝꯕ ꯇꯧꯏ ꯆꯥꯅꯤꯡ ꯑꯩ ꯍꯩꯅꯗꯦ ꯇꯣꯔꯁ ꯐꯥꯔꯕ ꯇꯣꯔꯁ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯅꯠꯇ꯭ꯔꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 11 ꯇꯥꯏ ꯄꯨꯡ ꯃꯤ ꯑꯃꯠꯇ ꯇꯨ ꯑꯋꯥꯔꯁ ꯑꯦꯒꯣ ꯍꯥꯏꯔꯦ 2 ꯑꯋꯥꯔꯁ ꯐꯥꯔꯦ 2 ꯑꯋꯥꯔꯁ ꯑꯦꯒꯣ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯑꯁꯥ ꯊꯥꯔꯤ ꯉꯁꯥꯏꯗꯣ ꯆꯪꯉꯨꯗꯔꯣ ꯉꯁꯥꯏꯒꯤ ꯑꯦꯜꯕꯤ ꯆꯪꯉꯨꯗꯔꯣ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯄꯗꯤ ꯍꯧꯕꯅꯤ ꯈꯪꯗꯦ ꯃꯣꯔꯣꯛꯀ ꯁꯥꯔꯦ ꯊꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯂꯦꯛꯊꯣꯛꯑꯦ ꯍꯥꯏꯕ ꯑꯩ ꯆꯥꯕꯗ ꯑꯣꯀꯦ ꯂꯣꯏꯁꯤꯜꯂꯣ ꯍꯣꯏ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯕꯥꯏ ꯏꯃꯥ ꯏꯆꯦ ꯗꯦꯁꯤꯅꯦꯜ ꯕꯥꯏ ꯕꯥꯏ ꯇꯧꯔꯛꯏꯅꯤ ꯂꯣꯏꯔꯝꯗꯥꯏꯗ ꯕꯥꯏ 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 ꯑꯗꯨꯒ ꯅꯪ ꯅꯦꯠ ꯌꯥꯗꯕꯗꯨꯒ ꯂꯥꯏꯛ ꯍꯥꯏꯔꯒ ꯅꯪ ꯆꯦꯛ ꯇꯧꯕ ꯂꯥꯛꯏꯅꯤ ꯅꯪ ꯅꯦꯠ ꯌꯥꯇꯕꯗꯨꯒ ꯂꯥꯏꯛ ꯍꯥꯏꯔꯒ ꯅꯪ ꯆꯦꯛ ꯇꯧꯕ ꯂꯥꯛꯅꯤ ꯅꯪ ꯆꯦꯛ ꯇꯧꯕ ꯂꯥꯛꯅꯤ ꯏꯆꯦ ꯇꯦꯁꯇꯤ ꯏꯇꯥꯎ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯒꯨꯗ ꯅꯥꯏꯠ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯈꯪꯗꯦ ꯑꯩ ꯔꯨꯝꯁꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯦ ꯑꯁꯤ ꯑꯦꯔꯤꯌꯥꯁꯦ ꯖꯤꯑꯣꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ 5Gꯅꯤ ꯒꯥꯏ 5Gꯒ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯁꯤꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ